ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁ꯭ꯌꯥꯝ ꯍꯧꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯃꯍꯟ ꯑꯃꯗꯤ ꯈꯨꯟꯖꯥꯎ ꯊꯦꯡꯅ ꯌꯨꯝ ꯄꯥꯜꯂꯨꯕꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯐꯪꯖꯔꯝꯃꯤ꯫ ꯃꯣꯏ ꯑꯅꯤꯃꯛ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯑꯉꯥꯡꯗꯨ ꯄꯣꯛꯂꯛꯄꯗ ꯀꯨꯆꯨ ꯈꯔ ꯃꯨꯏ ꯍꯥꯏꯗꯨꯅ ꯑꯃꯨꯖꯥꯎ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯑꯃꯨꯖꯥꯎ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯔꯛꯄꯅ ꯄꯥꯈꯪ ꯍꯥꯏꯗꯨ ꯐꯔꯛꯂꯤ꯫ ꯃꯃꯥ ꯃꯄꯥꯅ ꯂꯨꯅ ꯇꯧꯕꯒꯤ ꯃꯇꯤꯛ ꯉꯥꯎꯁꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯈꯨꯟꯖꯥꯎꯅ "ꯍꯥꯏ ꯃꯃꯥ, ꯅꯆꯥꯅꯨꯄꯥꯗꯨ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ? ꯃꯗꯨꯅ ꯌꯨꯝꯒꯤ ꯃꯈꯥꯁꯤꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯦ꯫ ꯏꯪꯈꯣꯜ ꯁꯝꯕꯜꯁꯦ ꯈꯔ ꯁꯨꯁꯦ ꯍꯥꯏꯕꯁꯨ ꯃꯅꯥꯗ ꯍꯥꯞꯇꯦ꯫ ꯅꯠꯇꯦ, ꯃꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯗꯣꯏꯅꯣꯅꯦ? ꯑꯩꯅ ꯇꯥꯕꯗꯗꯤ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯅꯁꯨ ꯇꯥꯏꯅꯦ꯫ ꯀꯩꯅꯣ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯗꯨꯕꯣ? ꯅꯨꯄꯥ ꯅꯠꯇꯒꯨꯝꯅꯅꯦ ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯛꯂꯒ ꯍꯦꯛꯇ ꯊꯥꯖꯒꯅꯨ꯫ ꯏꯆꯥꯕꯨ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ꯫ ꯀꯅꯥꯅ ꯉꯥꯎꯁꯤꯟꯅꯔꯨꯗꯧꯅꯣ? ꯃꯣꯏ ꯃꯄꯥꯅ ꯏꯆꯥꯁꯤꯗꯅꯦ ꯌꯦꯡꯁꯤꯟꯈꯤꯕꯁꯤꯅ ꯍꯥꯏ, ꯌꯦꯡꯁꯤꯟꯕ ꯅꯠꯇꯦꯅꯤ, ꯅꯆꯥꯗ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯕꯤꯕꯅꯤꯅꯦ꯫ ꯏꯆꯥꯅꯦ ꯍꯥꯏꯗꯅ ꯑꯃꯈꯛ ꯌꯥꯎꯕꯁꯤꯗ ꯁꯣꯏꯍꯟꯅꯤꯡꯗꯗꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯒꯤꯁꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯕ ꯃꯤꯋꯥꯁꯨ ꯄꯪꯂꯧ ꯂꯧꯒꯨꯝꯁꯤ ꯀꯩꯗꯧꯔꯒꯦ ꯃꯄꯥ? ꯃꯤꯅ ꯍꯥꯏꯔꯛꯄ ꯋꯥ ꯄꯪꯂꯧ ꯂꯧꯗꯕꯁꯨ ꯐꯠꯇꯦꯀꯣ꯫ ꯃꯤꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯎꯕ ꯌꯥꯎꯗꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯇꯣꯛꯄꯤꯔꯣꯁꯤ ꯌꯥꯔꯤꯁꯦ, ꯀꯩꯅꯣ ꯈꯪꯗꯦꯕ ꯅꯨꯄꯥ ꯅꯠꯇꯒꯨꯝꯅꯅꯦ ꯆꯕꯤꯡ ꯍꯦꯛ ꯉꯥꯡꯂꯗꯅ꯫ ꯍꯥꯏ, ꯅꯪꯅ ꯅꯆꯥꯁꯤ ꯀꯟꯈꯠꯇꯅ ꯃꯥꯡꯍꯟꯗꯧꯔꯦꯅꯦ ꯍꯥ? ꯇꯧꯅꯨ ꯇꯧ, ꯑꯁꯤ ꯅꯨꯄꯥꯁꯤꯗꯤꯕ ꯅꯪ ꯑꯗꯨꯝ ꯉꯥꯡꯍꯧꯔꯣ, ꯑꯩ ꯆꯪꯉꯤ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃꯍꯟ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯔꯣꯏꯗꯕꯅꯤ꯫ ꯃꯆꯥꯁꯤ ꯃꯥꯅ ꯀꯟꯈꯠꯇꯅ ꯅꯝꯗꯅ ꯃꯥꯡꯍꯟꯗꯧꯔꯤ꯫ ꯑꯃꯨꯖꯥꯎ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯂꯩꯇꯦ ꯈꯪꯗꯅ ꯃꯃꯥ ꯃꯄꯥꯗ ꯁꯦꯜ ꯄꯤꯌꯨ, ꯄꯤꯗꯕ ꯌꯥꯔꯣꯏ, ꯄꯤꯗ꯭ꯔꯕꯗꯤ ꯑꯗꯨ ꯇꯧꯔꯒꯦꯒ ꯑꯗꯥ ꯇꯧꯔꯒꯦꯒ ꯍꯦꯛꯇ ꯒꯤꯔꯤ ꯇꯛꯄ ꯃꯤꯅꯤ꯫ ꯃꯥꯒꯤ ꯁꯥꯔꯩꯗ ꯃꯃꯥ ꯃꯄꯥ ꯈꯥꯡꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯆꯤꯡ ꯑꯃ ꯇꯧꯕ ꯃꯤꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗ ꯃꯃꯥꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯁꯦꯜ ꯍꯦꯛꯇ ꯄꯤꯈꯤꯕ꯫ ꯁꯦꯜꯗꯨꯅ ꯑꯃꯨꯖꯥꯎ ꯃꯃꯥꯟꯅꯕ ꯈꯔ ꯄꯨꯜꯂꯒ ꯉꯥꯎꯁꯤꯟꯅꯕ, ꯍꯤꯗꯥꯛ ꯊꯛꯇꯅ ꯍꯦꯛꯇ ꯇꯧꯕ ꯃꯤ ꯑꯣꯏꯅ ꯇꯧꯋꯤ꯫ ꯑꯃꯨꯖꯥꯎ ꯃꯣꯏꯒꯤ ꯈꯨꯟ ꯊꯪꯅꯕꯗ ꯂꯩꯕꯤ ꯁꯅꯥꯔꯩ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯈꯪꯅꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯑꯃꯨꯖꯥꯎꯗ ꯀꯤꯕꯣꯏ ꯈꯪꯕꯣꯏ ꯌꯥꯈꯤꯕꯅꯤ꯫ ꯅꯣꯡꯃ ꯑꯃꯨꯖꯥꯎ ꯁꯅꯥꯔꯩꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯁꯅꯥꯔꯩ ꯊꯣꯛꯂꯛꯏ꯫ ꯑꯃꯨꯖꯥꯎ ꯎꯕꯗ ꯃꯇꯣꯝꯗ ꯁꯣꯟꯖꯩ꯫ ꯑꯁ, ꯃꯁꯤꯒꯤ ꯃꯨꯆꯥꯎ ꯆꯥꯎꯕ ꯃꯥꯒꯤ ꯑꯃꯨꯖꯥꯎ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯈꯪꯗꯦꯕ꯫ ꯃꯥꯅ ꯑꯩꯁꯦ ꯀꯣꯏꯔꯤꯕꯅꯤ ꯇꯧꯔꯤꯁꯤ꯫ ꯑꯩꯅꯗꯤ ꯀꯌꯥ ꯄꯥꯝꯐꯥꯠꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯇꯝ ꯁꯨꯝ ꯂꯦꯟꯒꯦ ꯍꯥꯏꯗꯅ ꯌꯥꯁꯤꯜꯂꯨꯕꯒꯤ ꯋꯥꯅꯤ꯫ ꯃꯅꯥꯛꯇꯒ ꯐꯝꯃꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯈꯔ ꯂꯥꯞꯅ ꯐꯝꯗ꯭ꯔꯗꯤꯕ ꯃꯅꯝꯅ ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯔꯤꯕ꯫ ꯏꯔꯨꯕ ꯁꯨꯡꯂꯨ ꯂꯨꯗꯕ꯭ꯔꯥ ꯈꯪꯗꯦꯃꯤ, ꯍꯨꯃꯥꯡ ꯃꯅꯝꯅ ꯂꯣꯏꯕꯅꯤ꯫ ꯑꯃꯨꯖꯥꯎꯅ "ꯁꯅꯥꯔꯩ, ꯀꯩꯅꯣ ꯁꯠ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ? ꯀꯩꯅꯣ ꯂꯨꯁꯨ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯅ ꯍꯥꯟꯅ ꯂꯨꯍꯣꯡ ꯈꯣꯡꯊꯥꯡꯗ ꯂꯥꯛꯏꯗꯨꯕꯣ?" ꯁꯅꯥꯔꯩꯁꯨ ꯑꯌꯥꯕꯤ ꯅꯨꯄꯤꯅꯤ꯫ "ꯑꯣ ꯀꯩꯅꯣ, ꯑꯩꯁꯨ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯂꯨꯍꯣꯡ ꯈꯣꯡꯊꯥꯡ ꯇꯝꯂꯤꯅꯤ ꯀꯩꯅꯣ, ꯍꯌꯦꯡ ꯍꯩꯅꯕ ꯍꯥꯏꯗꯅ." "ꯁꯅꯥꯔꯩ ꯏꯕꯦꯝꯃ, ꯅꯃꯤꯡꯃꯛꯅ ꯁꯅꯥꯔꯩ ꯀꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯅꯁꯛꯇꯨꯗꯤ ꯁꯅꯥꯔꯩꯁꯨ ꯃꯥꯟꯗꯦ, ꯆꯤꯒꯣꯡꯂꯩꯕꯨ ꯃꯥꯜꯂꯤꯅꯦ꯫ ꯈꯪꯗꯦꯅꯦ, ꯅꯁꯛꯇꯨꯒ ꯍꯌꯦꯡ ꯏꯃꯥꯅ ꯄꯥꯝꯗꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯑꯗꯣ ꯅꯪꯒꯤ ꯂꯨꯍꯣꯡ ꯈꯣꯡꯊꯥꯡꯗꯣ ꯇꯝꯂꯨꯈꯤꯅꯨ, ꯑꯩꯅ ꯅꯪ ꯂꯧꯅꯤ ꯂꯧꯔꯣꯏꯁꯨ ꯈꯪꯗ꯭ꯔꯤꯕ." "ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯣ ꯑꯁꯥꯖꯥꯎ, ꯑꯩꯁꯦ ꯅꯪꯉꯣꯟꯗꯒ ꯂꯩꯗꯧ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯁꯦ? ꯅꯪꯒꯨꯝꯕ ꯃꯨꯊꯤ ꯊꯤꯕ ꯃꯅꯝ ꯆꯦꯟꯕ ꯅꯪꯒꯥꯛꯇꯤꯅꯦ ꯑꯥꯗ ꯂꯩꯍꯧꯔꯦ ꯈꯪꯉꯕ? ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯗꯝꯃ ꯑꯃꯅꯤ ꯑꯩꯅ ꯈꯪꯅꯔꯤꯁꯦ." "ꯏꯁ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯂꯦꯟꯅꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯅꯁꯛꯇꯨꯒ ꯀꯅꯥꯅ ꯄꯥꯝꯕꯤꯅꯤꯅꯦ?" "ꯇꯥꯃꯨꯖꯥꯎꯗꯤ ꯐꯖꯔꯦ, ꯀꯥꯆꯤꯟ ꯂꯥꯏꯃꯨꯗꯣ ꯃꯥꯜꯂꯦ꯫ ꯃꯤ ꯅꯣꯛꯅꯔꯦꯗꯤ ꯀꯥꯏꯅ ꯍꯨꯃꯥꯡ ꯃꯅꯝ ꯅꯝꯕ ꯍꯥꯏꯁꯤꯗꯤ." "ꯍꯥꯏ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯑꯩꯅ ꯅꯥꯜꯂꯣꯏ ꯍꯥꯏꯗꯅ ꯅꯥꯟꯗꯕꯒꯤ ꯋꯥꯅꯤ ꯈꯪꯉꯕ? ꯑꯩꯅ ꯀꯦꯔꯒ ꯂꯥꯛꯑꯗꯤ ꯅꯪ ꯉꯥꯎꯅꯤ ꯈꯪꯗ꯭ꯔꯤꯌꯦ." "ꯍꯔꯦ ꯍꯥꯏꯗꯨꯅꯤ, ꯐꯅ ꯀꯦꯗꯅꯁꯨꯅꯦ ꯐꯖꯧ ꯌꯥꯔꯔꯣꯏꯗꯕ ꯁꯛꯇꯨꯗ ꯀꯦꯗꯅ ꯀꯩꯗꯧꯗꯣꯏꯕ? ꯀ꯭ꯋꯥꯛꯇ ꯋꯥꯍꯣꯡ ꯃꯇꯨ ꯊꯦꯠꯆꯤꯜꯂꯒ ꯋꯥꯍꯣꯡ ꯑꯣꯏꯌꯨ ꯍꯥꯏꯗꯨꯗꯤ ꯌꯥꯔꯔꯣꯏ ꯏꯕꯨꯡꯉꯣ." ꯑꯃꯨꯖꯥꯎꯅ ꯇꯞꯅ ꯍꯥꯏꯖꯩ꯫ "ꯀꯩꯅꯣꯅꯦ, ꯑꯩꯈꯣꯏꯒꯤꯁꯤꯕꯨ ꯀꯣꯏꯅꯔꯤꯔꯣ?
ꯈꯠꯅꯔꯤꯔ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯗꯅ ꯀꯧꯊꯣꯛꯂꯒ ꯈꯠꯅꯁꯦ ꯍꯥꯏꯗꯅ ꯀꯧꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯇꯧꯔꯤꯁꯦ ꯑꯃꯨꯖꯥꯎ ꯁꯅꯥꯔꯩꯕꯨ ꯑꯃꯨꯛ ꯊꯦꯝꯂꯛꯏ ꯁꯅꯥꯔꯦ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯧ ꯑꯩꯗꯤ ꯁꯨꯡꯁꯥꯎ ꯍꯦꯛ ꯁꯥꯎꯕꯤꯔꯣꯏ ꯍꯥꯏꯁꯤꯅꯤ ꯅꯪ ꯁꯥꯎꯔꯅꯨꯕ ꯑꯗꯣ ꯏꯕꯥꯅꯤ ꯀꯩꯗꯧꯉꯩ ꯆꯦꯟꯁꯦ ꯍꯥꯏꯅꯣ ꯑꯦ ꯀꯔꯤꯕ ꯀꯩꯗꯧꯉꯩ ꯆꯦꯟꯁꯤꯒꯦ ꯀꯥꯏꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯩ ꯄꯥꯝꯂꯗꯤꯅꯦ ꯅꯔꯝ ꯆꯠꯇꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯦꯝꯗꯣꯛꯈꯣ ꯑꯦ ꯑꯩꯒꯤ ꯀꯔꯤ ꯂꯝꯆꯠꯅꯣ ꯍꯥꯏꯁꯤꯕꯣ ꯇꯥꯃꯨꯖꯥꯎ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯅꯪ ꯌꯥꯝ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯅ ꯇꯥꯏ ꯌꯨꯒꯁꯨ ꯌꯥꯝꯅ ꯊꯛꯑꯦ ꯍꯥꯏꯌꯦ ꯑꯩꯗꯤꯅꯦ ꯌꯨ ꯊꯛꯄ ꯉꯥꯎꯁꯤꯟꯅꯕ ꯃꯤꯗ ꯌꯨꯝ ꯄꯥꯜꯂꯣꯏ ꯃꯁꯤ ꯃꯟꯊꯁꯥꯅ ꯚꯥꯞ ꯇꯧ ꯑꯗꯨꯒ ꯑꯃꯅ ꯍꯥꯏꯕꯤꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯦ ꯅꯪꯗꯧꯅ ꯊꯤꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯔꯝ ꯃꯣꯛꯄ ꯁꯦꯜ ꯄꯥꯏꯕ ꯉꯥꯛꯇꯅꯤ ꯈꯪꯉꯕ ꯅꯪꯁꯦ ꯑꯩꯅ ꯊꯤꯕꯗ ꯃꯔꯤ ꯁꯨꯕꯗ ꯂꯩꯔꯤꯕꯅꯤ ꯀꯔꯤ ꯑꯩꯕꯨ ꯃꯔꯤ ꯁꯨꯕꯗ ꯂꯩ ꯍꯥꯏꯕ ꯍꯥꯏ ꯃꯗꯨ ꯌꯥꯔꯣꯏ ꯈꯪꯉꯕ ꯅꯪꯗꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯒꯗꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯦꯛ ꯇꯧꯔꯕ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯌꯦꯡꯉꯨ ꯁꯅꯥꯔꯤ ꯑꯃꯨꯖꯥꯎꯕꯨ ꯉꯥꯎꯁꯤꯟꯅꯕꯅꯤꯅ ꯀꯤꯒꯨꯝꯁꯨ ꯇꯧ ꯀꯟꯅ ꯃꯨꯛꯄꯁꯨ ꯉꯝꯗ ꯑꯃꯨꯛ ꯊꯦꯝꯂꯛꯏ ꯇꯥꯃꯨꯖꯥꯎ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯩ ꯀꯅꯥꯝꯇ ꯈꯪꯅꯗꯦꯗ ꯅꯪ ꯈꯛꯇꯅꯤꯗ ꯑꯗꯣ ꯅꯪ ꯉꯥꯎꯁꯤꯟꯅꯒꯅꯨ ꯌꯨ ꯊꯛꯀꯅꯨꯕ ꯀꯣ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯪꯂꯒꯦ ꯏꯃꯥꯅ ꯀꯧꯔꯛꯂꯅꯤ ꯀꯣ ꯑꯩ ꯆꯠꯂꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯔꯩ ꯆꯪꯈ꯭ꯔꯤ ꯑꯃꯨꯖꯥꯎ ꯁꯅꯥꯔꯩꯕꯨ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯒꯅꯤ ꯏꯁ ꯑꯩꯕꯨ ꯃꯔꯤ ꯁꯨꯕꯗ ꯂꯩ ꯀꯥꯏ ꯈꯪꯅꯤꯗꯅ ꯅꯪ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯃꯨꯖꯥꯎ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯆꯪꯂꯛꯏ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯀꯩꯅꯣ ꯏꯃꯥ ꯅꯪꯕꯨ ꯀꯥꯏ ꯂꯩꯒꯦ ꯅꯆꯥꯂꯦ ꯂꯩꯃꯍꯜ ꯊꯣꯡ ꯍꯥꯡꯗꯣꯛꯏ ꯀꯩꯅꯣ ꯃꯅꯝꯁꯤꯗꯤ ꯀꯩꯅꯣ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯀꯩ ꯃꯅꯝ ꯅꯝꯂꯒꯦ ꯍꯥꯏꯁꯤꯕꯣ ꯁꯦ ꯑꯩ ꯆꯪꯒꯦꯁꯦ ꯍꯥꯏ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥ ꯅꯄꯥ ꯇꯥꯔꯗꯤ ꯅꯪ ꯁꯣꯏꯗꯅ ꯋꯥ ꯊꯣꯛꯄ ꯇꯥꯔꯤ ꯋꯥ ꯉꯥꯡꯒꯅꯨ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯣ ꯑꯃꯨꯖꯥꯎ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯃꯃꯥꯕꯨ ꯀꯧꯔꯛꯏ ꯏꯃꯥ ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ ꯀꯔꯤꯅꯣ ꯃꯤ ꯅꯪꯅ ꯄꯪꯀꯧꯗ ꯀꯧꯔꯤꯗꯨꯕꯣ ꯍꯥ ꯑꯩꯅ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯔꯒ ꯆꯥꯛꯁꯤ ꯆꯥꯊꯣꯛꯂꯣ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯄꯣꯊꯥꯔꯣ ꯏꯃꯥ ꯑꯩ ꯆꯥꯛ ꯆꯥꯔꯔꯣꯏ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯤ ꯍꯥꯏ ꯆꯥꯗ꯭ꯔꯗꯤ ꯅꯁꯥꯗꯣ ꯁꯣꯛꯂꯅꯤꯍꯦ ꯌꯥꯝꯅꯁꯨ ꯈꯔ ꯆꯥꯈꯣ ꯑꯃꯨꯖꯥꯎ ꯆꯥꯛ ꯆꯥꯗꯕꯤ ꯐꯃꯨꯡꯗ ꯄꯗ꯭ꯔꯥꯛ ꯂꯥꯎꯅ ꯇꯥꯁꯤꯟꯗꯨꯅ ꯍꯤꯞꯈ꯭ꯔꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪ ꯌꯨ ꯊꯛꯂꯕ ꯍꯥ ꯏꯆꯥꯗꯤ ꯌꯥꯝ ꯐꯕ ꯃꯤ ꯑꯣꯏꯗꯧꯔꯤꯅ ꯍꯥ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ ꯍꯌꯦꯡꯈꯩ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯅꯪ ꯍꯥꯏꯁꯤꯅꯤꯍꯦ ꯅꯪ ꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃꯍꯟ ꯇꯨꯝꯕ ꯆꯪꯈ꯭ꯔꯤ ꯁꯅꯥꯔꯩ ꯃꯕꯨꯡ ꯄꯛꯆꯥꯎꯅ ꯂꯨꯅ ꯇꯧꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯅꯝꯃ ꯏꯔꯤꯛꯅꯁꯨ ꯂꯨꯅ ꯇꯧꯖꯔꯤꯕꯅꯤ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯅꯥꯔꯩꯅ ꯃꯕꯨꯡ ꯃꯅꯝꯃꯕꯨ ꯃꯃꯥ ꯃꯄꯥꯃꯛꯅꯤ ꯈꯟꯅ ꯂꯩꯔꯤꯕꯅꯤ ꯄꯛꯆꯥꯎ ꯃꯆꯜꯕꯨ ꯀꯩꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯅ ꯋꯥꯔꯛ ꯆꯦꯠꯆꯕ ꯅꯨꯄꯥꯅꯤ ꯅꯣꯡꯃ ꯄꯛꯆꯥꯎꯅ ꯍꯥꯏꯕꯦꯝꯃ ꯅꯪꯅ ꯀꯥꯏꯗꯅ ꯄꯪꯆꯠꯇ ꯆꯠꯂꯤꯁꯤꯕꯣ ꯍꯥ ꯅꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯄꯪꯆꯠ ꯆꯠꯀꯅꯨꯅꯦꯍꯦ ꯃꯇꯝꯅ ꯃꯇꯝ ꯐꯠꯇ꯭ꯔꯀꯥꯟꯁꯤꯗ ꯅꯪ ꯏꯔꯥꯡ ꯑꯃ ꯏꯀꯟ ꯀꯜꯂꯤꯀꯣ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯅꯪ ꯇꯥꯆꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯑꯩꯕꯨ ꯌꯨꯝꯗ ꯁꯨꯝ ꯍꯥꯄꯨ ꯆꯨꯗꯅ ꯂꯩꯌꯣ ꯍꯥꯏꯔꯣ ꯀꯩꯅꯣ ꯈꯪꯗꯦꯕ ꯏꯔꯤꯛꯅ ꯀꯩꯅꯣ ꯃꯣꯏ ꯇꯥꯆꯣ ꯈꯔꯁꯨ ꯆꯠꯊꯣꯛꯆꯁꯅꯨ ꯀꯩꯅꯣ ꯃꯥꯁꯨ ꯂꯩꯁꯥꯕꯤꯅꯤ ꯃꯅꯝꯃ ꯅꯪꯅ ꯅꯆꯜꯁꯤ ꯀꯠꯈꯠꯈꯤꯕꯁꯤꯅ ꯑꯩ ꯋꯥ ꯑꯃꯇ ꯉꯥꯡꯕ ꯌꯥꯔꯣꯏꯗꯧꯔꯤꯌꯦ ꯑꯩꯒꯤꯗꯤ ꯏꯅꯝꯃ ꯂꯩꯖꯩ ꯂꯩꯅꯤ ꯍꯥꯏ ꯃꯅꯝꯃ ꯑꯉꯥꯡꯁꯦ ꯍꯦꯛ ꯁꯣꯏꯔꯛꯄꯗꯅꯦ ꯅꯪꯁꯨ ꯌꯥꯎꯅ ꯆꯩ ꯆꯥꯒꯅꯤ ꯁꯤꯃꯗꯤ ꯈꯪꯉꯨ ꯑꯣ ꯁꯣꯏꯔꯣꯏꯌꯦ ꯀꯔꯤꯝꯇ ꯄꯥꯈꯠꯄꯤꯒꯅꯨ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯕ ꯏꯆꯜꯅꯤꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯤ ꯄꯛꯆꯥꯎꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯕ ꯁꯅꯥꯔꯩꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯃꯨꯊꯤ ꯀꯧꯕ ꯑꯃ ꯂꯩ ꯃꯥ ꯅꯣꯡ ꯃꯔꯛꯇꯨꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯨꯃꯥꯡꯗꯨꯗ ꯐꯗ꯭ꯔꯥꯛ ꯂꯥꯎꯅ ꯇꯨꯁꯤꯜꯂꯤ ꯄꯛꯆꯥꯎ ꯃꯣꯏ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ ꯑꯌꯣꯃ ꯑꯁ ꯑꯩ ꯁꯤꯔꯦꯗ ꯈ꯭ꯋꯥꯡꯒꯁꯦ ꯂꯣꯏꯅ ꯁꯨꯖꯤꯟꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯄꯛꯆꯥꯎꯅ ꯀꯩꯅꯣ ꯃꯊꯤ ꯅꯣꯡ ꯃꯔꯛꯁꯤꯗ ꯑꯗꯨ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏꯗꯨꯕꯣ ꯇꯞꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯁꯅꯥꯔꯩ ꯃꯥꯕꯨ ꯄꯥꯝꯖꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯑꯗꯨꯅ ꯃꯥꯂꯛꯅꯔꯛꯏ ꯅꯣꯛꯂꯒ ꯀꯩꯅꯣ ꯇꯥꯃꯨꯊꯤ ꯅꯁꯛꯅꯒ ꯊꯤꯕꯅꯦ ꯅꯃꯥꯏꯗꯨꯁꯨ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯦ ꯀꯩꯅꯣ ꯅꯁꯛꯄꯨ ꯎꯗ꯭ꯔꯦ ꯍꯥꯏꯕ ꯃꯨꯊꯤ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯏ ꯀꯩꯅꯣ
ꯅꯣꯏꯅ ꯑꯩ ꯇꯧꯔꯒ ꯅꯣꯛꯇꯅꯒ ꯇꯧꯔꯤꯗꯅ ꯍꯥ ꯃꯤꯅ ꯇꯧꯔꯁꯤ ꯍꯨꯒꯠꯀꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯅꯣꯛꯇꯅꯒ ꯅꯨꯡꯉꯥꯏꯔꯣꯏꯍꯦ ꯑꯩꯅ ꯇꯧꯕ ꯎꯔꯒ ꯄꯛꯆꯥꯎꯅ ꯍꯥꯏ ꯅꯪꯅ ꯇꯧꯕ ꯈꯨꯇꯨꯗꯨ ꯎꯕꯗ ꯅꯣꯛꯇꯕ ꯉꯝꯗꯦꯅꯦ ꯑꯗꯨꯅꯅꯤ ꯁꯥꯎꯒꯅꯨ ꯅꯪ ꯑꯣꯏꯔꯁꯨ ꯅꯣꯛꯀꯅꯤꯗ ꯑꯗꯨꯕꯨ ꯍꯥꯏꯕ ꯑꯩꯅ ꯅꯥꯔꯤꯁꯤꯗꯤ ꯂꯣꯏꯅ ꯈꯪꯄꯣꯟꯇꯦ ꯍꯣ ꯌꯥꯔꯤꯁꯦ ꯑꯗꯣ ꯅꯪꯅ ꯅꯣꯡ ꯃꯔꯛꯁꯤꯗ ꯂꯥꯛꯇꯕ ꯌꯥꯗꯕꯗꯧꯅ ꯂꯥꯛꯏꯁꯤꯕꯨ ꯀꯩ ꯂꯩꯒꯦ ꯍꯥ ꯀꯩꯁꯨ ꯑꯔꯨꯕ ꯂꯩꯇꯦꯗ ꯁꯨꯝ ꯂꯥꯛꯄꯅꯤꯗ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯒꯅ ꯆꯠꯂꯣ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯅꯪ ꯁꯤꯃꯕ ꯇꯁꯦꯡꯅꯗꯤ ꯃꯨꯊꯤ ꯁꯅꯥꯔꯩꯒꯤ ꯋꯥꯈꯜꯗ ꯂꯥꯛꯆꯕꯅꯤ ꯅꯣꯡꯃꯒꯤ ꯉꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯍꯦꯛ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯁꯅꯥꯔꯩꯅꯗꯤ ꯊꯋꯥ ꯁꯥꯕꯤꯕ ꯅꯠꯇꯦ ꯁꯅꯥꯔꯩꯅ ꯃꯨꯊꯤꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛ ꯁꯅꯥ ꯈꯔ ꯂꯣꯟꯅ ꯁꯥꯍꯟ ꯇꯧꯔꯤꯕꯅꯤ ꯃꯨꯊꯤꯁꯨ ꯁꯅꯥꯔꯩꯅ ꯍꯥꯏꯔꯤ ꯃꯈꯩ ꯌꯥꯔꯤꯕꯅꯤ ꯄꯛꯆꯥꯎꯗꯤ ꯃꯆꯜ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯈꯜꯂꯤꯕꯣꯏ ꯅꯤꯡꯉꯤ ꯑꯗꯨꯒ ꯏꯔꯤꯛꯇꯤ ꯃꯨꯊꯤꯅ ꯁꯅꯥꯔꯩ ꯄꯥꯝꯖꯩ ꯍꯥꯏꯕꯁꯤ ꯈꯪꯂꯤꯕꯅꯤ ꯁꯅꯥꯔꯩ ꯃꯨꯊꯤꯅ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝ ꯈꯪꯉꯤ ꯍꯥꯏꯔꯛꯂꯝꯃꯤ ꯁꯅꯥꯔꯩꯅ ꯇꯥ ꯃꯨꯊꯤꯌꯥ ꯀꯩꯅꯣ ꯉꯁꯤꯗꯤ ꯅꯁꯥ ꯉꯥꯛꯇ ꯂꯥꯛꯏꯁꯤꯕꯣ ꯉꯥꯃꯣꯛꯀ ꯑꯃꯠꯇ ꯌꯥꯎꯔꯛꯇꯕ꯭ꯔꯥ ꯍꯥꯏꯁꯦ ꯅꯍꯥꯟꯈꯩꯅ ꯄꯨꯔꯛꯂꯒ ꯉꯁꯤꯅ ꯀꯩꯗꯧꯔꯕ ꯃꯨꯊꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯣꯡ ꯀꯟꯃꯟꯗꯅ ꯀꯥꯎꯔꯝꯂꯦꯗꯅ ꯂꯩꯔꯨꯒꯦ ꯄꯛꯆꯥꯎꯅ ꯀꯩꯅꯣ ꯅꯣꯏꯁꯨ ꯅꯣꯡ ꯃꯔꯛꯁꯤꯗꯕꯨ ꯀꯩꯒꯤꯅꯣ ꯆꯠꯈꯤꯅꯨ ꯃꯨꯊꯤ ꯍꯧꯖꯤꯛꯇ ꯇꯨꯕꯗꯣ ꯅꯪ ꯑꯃꯨꯛꯀꯁꯨ ꯇꯨꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯁꯅꯥꯔꯩꯅ ꯅꯥꯀꯟꯗꯒꯤ ꯃꯤꯆꯤ ꯊꯛꯈꯠꯆꯤꯜꯂꯛꯏ ꯂꯩꯔꯨꯁꯨ ꯍꯥꯏꯅ ꯃꯨꯊꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯁꯨꯃꯥꯡꯗ ꯁꯠ ꯂꯥꯎꯅ ꯀꯨꯝꯊꯕꯗ ꯑꯃꯨꯛꯀꯁꯨ ꯅꯥꯟꯊꯨꯏ ꯑꯌꯣꯃ ꯁꯤꯔꯦ ꯑꯁꯤꯒꯤ ꯁꯨꯃꯥꯡꯁꯤꯅ ꯑꯩꯉꯣꯟꯗ ꯁꯨꯛꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯁꯤꯅ ꯀꯩꯗꯧꯔꯤꯅꯣꯕ ꯁꯅꯥꯔꯩ ꯏꯔꯦ ꯄꯨꯛꯂꯤ ꯄꯥꯏꯕ ꯃꯈꯩ ꯅꯣꯛꯏ ꯄꯛꯆꯥꯎꯅ ꯏꯍꯦ ꯑꯃꯨꯛꯀꯁꯨ ꯇꯨꯔꯤꯅꯦ ꯇꯧꯔꯤꯁꯦ ꯃꯨꯊꯤꯌꯥ ꯅꯪꯕꯨ ꯀꯩꯅꯣ ꯃꯤ ꯆꯠꯂꯨꯔꯅꯨ ꯍꯥꯏꯔꯒ ꯑꯉꯥꯡ ꯅꯪ ꯃꯤꯉꯣꯟꯗ ꯄꯥꯈꯣꯟ ꯁꯤꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯆꯩ ꯆꯥꯅꯤ ꯒꯥꯟ ꯆꯥꯗꯅ ꯉꯥꯃꯨꯛ ꯆꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯣ ꯀꯩꯅꯣ ꯇꯥꯆꯣ ꯁꯤꯕꯨ ꯑꯩꯅꯔꯣ ꯑꯩꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗꯦꯅ ꯃꯥꯅ ꯆꯠꯆꯕꯅꯤ ꯀꯩꯅꯣ ꯃꯨꯊꯤ ꯑꯅꯥꯕꯒ ꯈꯪꯗꯦ ꯇꯩꯔꯤꯕ ꯂꯩꯈꯣꯝ ꯃꯌꯥꯝꯗꯣ ꯆꯥꯝꯊꯣꯛꯄꯒꯤ ꯋꯥ ꯂꯩꯇꯦ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯨꯊꯤ ꯉꯥꯃꯣꯛ ꯃꯌꯥꯝ ꯄꯨꯔꯛꯇꯨꯅ ꯆꯥꯃꯤꯟꯅꯩ ꯁꯅꯥꯔꯩꯒ ꯏꯔꯤꯛꯀꯗꯤ ꯆꯥꯅ ꯄꯪꯅꯣꯛꯇ ꯅꯣꯛꯏ ꯄꯛꯆꯥꯎꯅ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯅꯌꯥꯗꯣ ꯌꯥꯝ ꯍꯤꯒꯠꯂꯤꯗꯨꯕꯨ ꯍꯥ ꯇꯨꯃꯤꯟꯅ ꯆꯥꯕ ꯌꯥꯗ꯭ꯔꯣ ꯑꯁꯨꯝꯅ ꯃꯣꯏ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯩ ꯁꯅꯥꯔꯩꯒ ꯏꯔꯤꯛ ꯀꯟꯅ ꯅꯣꯛꯂꯤꯕꯗꯨꯗꯤ ꯃꯨꯊꯤꯒꯤ ꯈꯟꯕꯗ ꯅꯣꯛꯂꯤꯕꯅꯤ ꯅꯣꯡ ꯍꯥꯡꯂꯛꯇꯨꯅ ꯄꯛꯆꯥꯎꯒ ꯃꯨꯊꯤꯒ ꯆꯠꯈ꯭ꯔꯦ ꯏꯔꯤꯛꯅ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯦꯟꯃꯟꯈ꯭ꯔꯦꯀꯣ ꯅꯪ ꯇꯥꯆꯧ ꯈꯪꯂꯛꯂꯕꯗꯤ ꯅꯪ ꯈꯣꯟꯊꯤ ꯆꯥꯕ ꯁꯣꯏꯔꯣꯏ ꯂꯩꯁꯨ ꯂꯩꯔꯣꯏꯗꯕ ꯃꯤꯁꯤꯗ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯏꯅꯝꯃꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯅꯪꯅ ꯍꯌꯦꯡ ꯑꯇꯣꯞꯄꯗ ꯄꯥꯟꯈ꯭ꯔꯒ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯃꯣꯏꯕ ꯏꯅꯝꯃ ꯀꯩꯅꯣ ꯉꯥꯃꯨꯛ ꯈꯔ ꯂꯩꯍꯟꯕꯁꯤꯕꯨ ꯀꯔꯤ ꯀꯥꯏꯔꯒꯦ ꯍꯥꯏꯁꯤꯕꯣ ꯅꯣꯡ ꯃꯔꯛꯇ ꯃꯥꯅ ꯅꯪꯅ ꯍꯥꯏꯔꯕꯅꯤ ꯁꯥꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯤꯁꯤꯒꯤ ꯋꯥꯅꯤꯗ ꯍꯌꯦꯡ ꯅꯥꯔꯛꯂꯒ ꯅꯪ ꯁꯦꯕꯥ ꯇꯧꯕ ꯉꯝꯒꯗ꯭ꯔꯣ ꯍꯥ ꯉꯝꯃꯣꯏ ꯏꯁ ꯃꯁꯛꯅꯦꯅ ꯃꯤ ꯑꯁꯤꯕꯨ ꯃꯩ ꯆꯥꯛꯄ ꯂꯣꯏꯗꯕꯗꯨ ꯍꯦꯛ ꯃꯥꯜꯂꯗꯅ ꯀꯤꯖꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕꯒ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯅꯣꯛꯃꯤꯟꯅꯩ ꯊꯥꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯃꯨꯖꯥꯎ ꯑꯌꯨꯛꯇ ꯌꯨ ꯇꯞꯇꯥꯈꯩ ꯉꯥꯎꯔꯒ ꯆꯪꯂꯛꯏ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯕꯣ ꯀꯩ ꯃꯊꯦꯜ ꯇꯧꯒꯦ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯈꯣꯟꯖꯥꯎꯅ ꯍꯥꯏ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯗꯨꯗꯤ ꯏꯁ ꯍꯤꯗꯥꯛꯀ ꯉꯥꯎꯗꯅꯒ ꯇꯧꯋꯤꯅꯦꯍꯦ ꯀꯩꯅꯣ ꯄꯥꯕꯅ ꯍꯥꯏꯗꯣ ꯑꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯑꯩ ꯀꯩꯝ ꯇꯧꯗꯦꯅ ꯀꯩꯅꯣ ꯀꯔꯤꯝ ꯇꯧꯗꯦꯅ ꯀꯥꯏꯅ ꯃꯈꯣꯡꯒꯁꯦ ꯐꯦꯔꯦ ꯍꯥꯏꯗꯅ ꯇꯧꯔꯤꯁꯤ ꯌꯦꯡꯕꯅꯤ ꯍꯥꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯇꯧ ꯍꯥꯏꯒꯦ ꯀꯨꯏꯔꯕꯅꯤ ꯅꯪꯕꯨ ꯑꯩꯅ ꯐꯨꯒꯦꯅ ꯂꯨꯝꯃꯛꯏꯁꯦ ꯍꯥꯏ ꯂꯩꯃꯍꯜ ꯅꯪ ꯀꯔꯥꯏꯅ ꯂꯩꯃꯍꯜ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥꯒꯤ ꯑꯃꯨꯖꯥ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯗꯤ ꯑꯁ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯃꯇꯤꯟꯒ ꯑꯣꯔꯣ ꯇꯥꯗꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯤ ꯌꯦꯡꯉꯨ ꯅꯃꯤꯠꯇꯨ ꯄꯦꯟꯅꯕ ꯌꯦꯡꯉꯣꯕ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯆꯥꯗ ꯁꯦꯜ ꯄꯤꯒꯅꯨ ꯍꯥꯏꯗꯅ ꯅꯪꯕꯨ ꯅꯆꯥꯁꯤ ꯅꯪꯅ ꯁꯦꯟꯅꯔꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯥꯏꯅꯦ ꯍꯧꯖꯤꯛ ꯀꯩꯗꯧꯔꯕꯁꯦ ꯀꯩꯗꯧꯔꯒꯦꯕ ꯅꯍꯥꯟꯅ ꯈꯪꯂꯕꯅꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯃꯃꯥ ꯅꯪꯅ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯗꯅ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯄꯤꯌꯨ ꯍꯥꯏꯔꯤꯈꯩ ꯄꯤꯕꯗꯒꯤ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯥꯟꯅ ꯐꯨꯔꯒ ꯐꯒꯗꯧꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯂꯩꯃꯍꯜ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯏ ꯀꯩꯅꯣ ꯃꯣꯏ ꯃꯄꯥꯅ ꯇꯧꯔꯤꯗꯨꯕꯣ ꯅꯆꯥꯁꯤꯅ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯑꯩꯉꯣꯟꯗ ꯐꯨꯔꯒ ꯐꯒꯗ꯭ꯔꯣ
ꯉꯥꯎꯁꯤꯟꯅꯔꯤꯕ ꯅꯆꯥꯁꯤꯗ ꯋꯥꯔꯛꯀꯦ ꯍꯥꯏꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯐꯨꯔꯒ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯀꯔꯤ ꯃꯁꯤ ꯅꯪꯅ ꯅꯆꯥ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯅ ꯅꯥꯎ ꯆꯥꯎꯍꯟꯕꯗꯒꯤ ꯊꯣꯛꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯁꯤꯕꯨ ꯑꯩ ꯈꯛꯇꯒꯤ ꯏꯆꯥꯔꯣ? ꯍꯥ? ꯃꯣꯏ ꯃꯄꯥꯒꯤꯗꯤ ꯅꯆꯥ ꯅꯠꯇ꯭ꯔꯕ꯭ꯔꯣ? ꯃꯣꯏ ꯃꯄꯥꯁꯨ ꯌꯥꯝ ꯇꯧꯗꯥꯏꯅꯦ? ꯑꯩꯅ ꯀꯔꯤ ꯇꯧꯔꯕ? ꯍꯥ? ꯑꯩꯅ ꯀꯔꯤ ꯇꯧꯔꯒꯦꯕ? ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯅꯠꯇ꯭ꯔꯣ ꯅꯆꯥꯁꯤꯅ ꯍꯥꯏꯔꯤꯈꯩ ꯂꯩꯗꯅ ꯇꯧꯈꯤꯕꯗꯣ? ꯃꯗꯨꯗꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯛꯇꯅ ꯇꯧꯔꯛꯂꯤꯅꯤ ꯈꯪꯉꯕ? ꯃꯁꯥꯒꯤ ꯃꯔꯥꯜꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯪꯇꯥꯏꯗ ꯇꯥꯏꯅꯕꯤꯅꯨ. ꯍꯧꯖꯤꯛꯇ ꯃꯥꯅ ꯑꯆꯨꯝꯕꯒ ꯁꯥꯗꯅ ꯇꯧꯔꯤꯁꯦ. ꯑꯩꯁꯨ ꯀꯗꯥꯏꯗꯩꯅꯣ ꯈꯪꯗꯦ ꯅꯨꯄꯤꯅꯦꯅ ꯀ꯭ꯋꯥꯛ ꯃꯥꯟꯕꯤ ꯑꯃ ꯍꯦꯛ ꯂꯧꯁꯤꯜꯂꯨꯔꯦ. ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯟꯈꯠꯇꯅ ꯈꯨꯝꯂꯤꯁꯦ. ꯍꯦ ꯀ꯭ꯋꯥꯛ ꯃꯥꯟꯕꯤ, ꯅꯪ ꯂꯧꯗꯅ ꯏꯆꯥꯁꯤꯐꯥꯎ ꯀ꯭ꯋꯥꯛ ꯃꯥꯜꯂꯤꯅꯦꯍꯦ. ꯁꯛꯇꯥꯁꯤꯅꯒ ꯈꯔ ꯊꯤꯕꯅꯤ. ꯀꯨꯆꯨꯃꯛꯅꯒ ꯅꯪ ꯂꯧꯔꯗꯅ ꯑꯩꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯂꯕꯅꯤ. ꯀꯌꯥꯗꯅꯣꯅꯦ ꯑꯩꯕꯨ ꯀ꯭ꯋꯥꯛ ꯃꯥꯟꯕꯤ ꯀꯥꯏꯅ? ꯑꯣ ꯈꯣꯏꯅꯤꯡ ꯄꯣꯕꯤ ꯃꯥꯟꯕꯧ, ꯑꯩꯁꯨꯅꯦ ꯅꯪꯉꯣꯟꯗ ꯂꯩꯔꯨꯗꯅ ꯑꯩꯁꯨ ꯃꯥꯡꯂꯕꯅꯦ, ꯃꯥꯡꯂꯕ. ꯁꯛꯇꯥꯗꯨꯗ ꯑꯩꯅ ꯄꯥꯝꯗꯅꯒ ꯂꯩꯔꯛꯄꯩ ꯈꯜꯂꯤ ꯃꯥꯜꯂꯤꯅꯦ. ꯂꯧꯔꯝꯗꯥꯏꯗꯗꯤ ꯃꯁꯤꯗꯩꯁꯤꯗ ꯀꯞꯄꯒ ꯂꯥꯎꯕꯒ ꯇꯧꯗꯅ ꯅꯪ ꯂꯧꯗ꯭ꯔꯗꯤ ꯑꯩ ꯁꯤꯔꯅꯤ, ꯍꯨ ꯊꯛꯂꯅꯤ ꯀꯥꯏꯅ ꯇꯧꯗꯅ ꯇꯧꯈꯤꯕꯗꯣ ꯀꯥꯎꯔꯕ꯭ꯔꯣ? ꯈꯣꯏꯅꯤꯡ ꯃꯥꯟꯕꯧ. ꯃꯁꯤꯗ ꯃꯥꯅ ꯀꯥꯏꯗꯩꯅꯣ ꯀꯣꯛꯇꯥ ꯑꯃꯒ ꯄꯨꯔꯛꯗꯅ ꯈꯣꯏꯗꯒ ꯂꯥꯛꯇꯅ ꯁꯨꯃꯥꯡꯗꯨꯗ ꯀꯌꯥꯗꯤ ꯃꯇꯧ ꯃꯥꯟꯈ꯭ꯔꯦ. ꯀꯧꯇꯥꯗ ꯄꯥꯏꯔꯒ ꯊꯛꯂꯒꯦ ꯀꯥꯏꯅ. ꯊꯛꯄ꯭ꯔꯥ? ꯁꯨꯡꯊꯛꯇꯤ ꯊꯛꯇꯦ. ꯃꯗꯨꯗ ꯑꯩꯅ ꯅꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯆꯦꯟꯊꯣꯛꯇꯨꯅ ꯈꯥꯝꯂꯨꯕ, ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯅꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯇꯗꯅ ꯏꯃꯥꯒ ꯄꯥꯕꯒ ꯅꯝꯗꯅ ꯄꯤꯔꯛꯄꯅꯤ ꯈꯪꯂꯕ꯭ꯔో ꯃꯩꯊꯥꯕ? ꯑꯗꯨꯒꯗꯤ ꯄꯥꯏꯔꯤꯕ ꯀꯧꯇꯥꯗꯨꯗꯤ ꯍꯨ ꯑꯣꯏꯔꯝꯗ꯭ꯔꯦ. ꯍꯨꯒꯤ ꯀꯧꯇꯥꯗꯨ ꯐꯖꯅ ꯇꯦꯡꯊꯣꯛꯂꯒ ꯏꯁꯤꯡ ꯈꯔ ꯍꯥꯞꯂꯒ ꯇꯧꯁꯤꯟꯅꯕ ꯑꯣꯏ ꯂꯩꯔꯝꯃꯦꯗꯅ. ꯑꯗꯨꯒꯤ ꯈꯜꯂꯨꯔꯕꯗꯤꯅꯦ ꯅꯪꯅ ꯑꯩꯁꯦ ꯈꯣꯡ ꯈꯨꯠ ꯐꯥꯎꯕ ꯍꯥꯝꯕꯤꯕ ꯌꯥꯕꯅꯤ. ꯃꯇꯝꯗꯨꯗ ꯅꯪꯅ ꯀꯟꯈꯤꯕ ꯅꯃꯥꯏꯗꯣ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ. ꯃꯅꯝ ꯀꯜꯂꯦ ꯍꯥꯏꯅꯔꯤꯕ ꯍꯧꯗꯣꯡꯗꯣ ꯃꯣꯏꯗꯤ ꯅꯪꯒ ꯌꯦꯡꯅꯔꯨꯔꯕꯗꯤꯅꯦ ꯑꯥꯗ ꯂꯩꯍꯧꯔꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯃꯥꯅ ꯑꯆꯨꯝꯕꯒ ꯁꯥꯗꯅ. ꯈꯣꯟꯖꯥꯎ ꯁꯥꯎꯔꯝꯕꯗꯒꯤ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯏ. ꯍꯥꯏ, ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤꯅꯦ. ꯃꯗꯨꯅ ꯅꯪꯅ ꯑꯩꯅ ꯇꯧꯕꯗꯨ ꯊꯥꯖꯗꯅ ꯂꯥꯛꯆꯕ ꯅꯠꯇ꯭ꯔꯣ? ꯅꯄꯪꯗꯤ ꯄꯪꯖꯔꯒ. ꯀꯌꯥꯗꯅꯣꯅꯦ? ꯍꯣꯏ ꯏꯕꯨꯡꯉꯣ, ꯃꯇꯝꯗꯨꯗ ꯅꯃꯥꯏ ꯉꯥꯛꯄꯤꯔꯒꯅꯦ ꯍꯧꯖꯤꯛꯇ ꯑꯐꯥꯎ ꯁꯥꯕꯤꯔꯅꯨ. ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯪꯒꯤ ꯇꯥꯠꯇꯨꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯅꯇꯨꯡ ꯏꯟꯕꯤꯔꯛꯄꯒꯤ ꯋꯥꯅꯤ. ꯅꯠꯇ꯭ꯔꯗꯤꯅꯦ ꯋꯥꯡꯃꯒꯤ ꯇꯥꯗ ꯂꯥꯛꯄꯇꯤꯗ ꯂꯩꯔꯝꯂꯕꯗꯤ ꯍꯧꯖꯤꯛ ꯑꯩꯁꯦ ꯏꯁꯥꯁꯦ ꯁꯅꯥꯅ ꯄꯨꯡꯌꯣꯝ ꯌꯣꯝꯗꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯒꯅꯤ ꯈꯪꯕ꯭ꯔꯥ? ꯂꯥꯛꯄꯗꯤ ꯀꯥꯏꯅ? ꯍꯥꯏ, ꯅꯪ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤꯕ꯭ꯔꯣ? ꯅꯪꯅ ꯄꯥꯝꯂꯗꯤ ꯍꯧꯖꯤꯛꯁꯨ ꯌꯥꯏ ꯀꯩꯅꯣ. ꯂꯩꯔꯨꯔꯣ ꯃꯥꯒꯤ ꯃꯅꯥꯛꯇ. ꯑꯩ ꯋꯥꯏ ꯁꯪꯅ ꯑꯃꯨꯛꯇ ꯂꯩꯍꯧꯒꯦ ꯕꯦꯝꯃ. ꯂꯥꯛꯄꯗꯤ ꯀꯥꯏꯅ? ꯅꯪꯅꯦ ꯃꯨꯡꯍꯣꯟꯗ ꯂꯩꯔꯝꯂꯗꯤ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯀꯪꯗꯅ ꯂꯦꯟꯒꯅꯤ ꯈꯪꯗ꯭ꯔꯤꯌꯦ. ꯀꯩꯗꯧꯕꯒꯤ ꯂꯦꯟꯗꯣꯏꯕ? ꯀꯩꯗꯧꯕꯒꯤ ꯂꯦꯟꯗꯣꯏꯅꯣꯕ? ꯍꯥꯏ, ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯔꯤꯕ ꯂꯥꯛꯄꯇꯤꯗꯣ ꯍꯧꯖꯤꯛ ꯅꯨꯄꯤ 3ꯅꯤ ꯃꯥꯅ ꯂꯣꯜꯂꯤꯕꯁꯤ ꯈꯪꯉꯕ? ꯅꯪꯅ ꯑꯃꯨꯛ ꯂꯩꯔꯗꯤ 3 ꯁꯨꯔꯅꯤ. ꯑꯗꯨꯗ ꯂꯩꯔꯨꯔ ꯆꯠꯂꯣ. ꯑꯗꯨꯗꯩꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯅꯪ. ꯅꯨꯄꯤ 3ꯗꯨꯅ ꯅꯁꯝꯗꯨ ꯂꯣꯏꯅ ꯐꯣꯏꯗꯠ ꯆꯠꯈ꯭ꯔꯅꯤ. ꯍꯣꯏ ꯏꯕꯨꯡꯉꯣ, ꯃꯤꯗꯤꯅꯦ ꯃꯇꯨ 3 ꯂꯣꯟꯒꯦꯔꯥ 5 ꯂꯣꯟꯒꯦꯔꯥ ꯃꯤꯗꯤ ꯁꯦꯜ ꯄꯥꯏꯌꯦ ꯈꯪꯂꯕ꯭ꯔో? ꯁꯦꯜ ꯄꯥꯏꯕꯗꯨꯅ ꯅꯨꯄꯤ 30 ꯃꯨꯛ ꯂꯣꯜꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ. ꯅꯨꯄꯤꯁꯤꯡꯗꯨꯒꯤꯅꯦ ꯋꯥꯠꯇꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯝꯒꯅꯤ. ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯒꯤꯗꯃꯛ ꯉꯁꯤ ꯐꯥꯎꯕ ꯀꯔꯤ ꯇꯧꯕꯤꯔꯒꯦ? ꯍꯦꯛ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯁꯅꯥ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯁꯥꯕꯤꯈ꯭ꯔꯕ꯭ꯔꯣ? ꯂꯤꯛ ꯃꯆꯥ ꯑꯃ ꯐꯥꯎ ꯁꯥꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ? ꯌꯦꯡꯉꯣ, ꯏꯅꯥꯁꯦ ꯀꯔꯤꯝꯇ ꯌꯥꯎꯗ꯭ꯔꯤꯁꯦ. ꯉꯛꯁꯤꯁꯨ ꯏꯍꯥꯡ ꯍꯥꯡꯗꯅ ꯂꯩꯔꯤꯁꯦ ꯎꯔꯕ꯭ꯔꯥ? ꯅꯪꯒꯤꯁꯤꯗꯤ ꯂꯥꯛꯄꯇꯤ ꯌꯥꯝ ꯄꯥꯝꯕꯒꯤ ꯋꯥꯅꯤꯅꯦ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯠꯂꯨ ꯂꯥꯛꯄꯇꯤꯒꯤ ꯃꯅꯥꯛꯇ. ꯑꯁꯨꯝꯅ ꯈꯨꯟꯖꯥꯎ ꯑꯃꯨꯛ ꯁꯥꯎꯔꯛꯇꯨꯅ ꯆꯩ ꯄꯥꯏꯔꯒ ꯐꯨꯒꯦ ꯇꯧꯕꯗ ꯉꯁꯥꯏꯗꯒꯤ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯨꯕ ꯑꯃꯨꯖꯥꯎ ꯍꯧꯒꯠꯂꯛꯇꯨꯅ, ꯏꯃꯥ, ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯒ ꯅꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯈꯠꯅꯗꯅ ꯂꯩ. ꯀꯔꯥꯏꯅꯣ? ꯁꯦꯜ ꯈꯔ ꯄꯤꯔꯣ ꯍꯥꯏꯕꯅꯦ. Leimahan, ꯉꯥꯏꯈꯣꯍꯦ, ꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯄꯥꯅ ꯑꯩ ꯐꯨꯗꯣꯏꯒꯤ ꯇꯧꯔꯤꯁꯤ ꯎꯗ꯭ꯔꯣ ꯅꯪꯕꯣ? ꯇꯟꯖꯥꯁꯤꯗ ꯅꯪꯅ ꯁꯦꯜ ꯑꯩꯕꯨ ꯀꯥꯏꯗꯒꯤ ꯀꯣꯠꯂꯒ ꯄꯤꯌꯨ ꯍꯥꯏꯕꯗꯣ? ꯅꯄꯥꯅ ꯑꯩ ꯐꯨꯗꯣꯏꯒꯤ ꯇꯧꯔꯤꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯅꯠꯇ꯭ꯔꯥ? ꯍꯦ ꯁꯤꯀꯩꯆꯟ, ꯅꯪꯇ ꯁꯤꯈ꯭ꯔꯣꯅꯦꯍꯦ. ꯅꯪꯒꯤ ꯍꯣꯠꯅꯕꯗꯕ ꯅꯅꯥꯝꯁꯨ ꯆꯥꯕ, ꯏꯁꯥꯁꯨ ꯋꯥꯕ, ꯅꯪ ꯑꯃ ꯂꯩꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯌꯥꯝꯕ ꯅꯠꯇꯦꯕ, ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯄꯤꯔꯣꯕ. ꯏꯃꯥ ꯍꯥꯏꯕꯅꯤ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ.
ꯑꯩꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯒ ꯃꯣꯏ ꯑꯅꯤ ꯇꯥꯟꯅꯕꯤ ꯁꯥꯟꯅꯗꯅ ꯂꯩꯔꯦꯅꯦ ꯇꯧꯔꯤꯁꯦ ꯂꯩꯃꯍꯜ ꯆꯦꯟꯅ ꯂꯩꯇꯦ ꯍꯥꯏꯔꯗꯤ ꯀꯣꯛ ꯇꯣꯛꯑꯣ ꯑꯁꯤꯃ ꯃꯄꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯍꯦ ꯈꯣꯟꯖꯥꯎꯅ ꯇꯥꯟꯅꯕ ꯂꯦꯞꯂꯒ ꯀꯔꯤ ꯑꯩꯒ ꯆꯞ ꯃꯥꯟꯅꯩꯕ ꯍꯥꯏꯌꯥꯃꯨꯖꯥꯎ ꯁꯤꯅꯝ ꯅꯝꯕ ꯅꯪꯁꯦ ꯑꯩꯅ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯍꯥꯏꯗꯅ ꯂꯨꯅ ꯇꯧꯔꯤꯕ ꯉꯁꯤꯗꯤ ꯅꯪ ꯂꯣꯏꯔꯦ ꯍꯥꯏꯍꯩꯗꯤꯌꯦ ꯂꯣꯏꯔꯦ ꯁꯤꯅꯝ ꯅꯝꯃꯤ ꯅꯁꯥꯗꯣ ꯅꯪꯕꯨ ꯑꯩꯅ ꯑꯗꯨꯝꯅ ꯇꯧ ꯍꯥꯏꯕ꯭ꯔꯣ ꯅꯣꯡ ꯍꯦꯛ ꯍꯥꯟꯕꯗꯒꯤ ꯁꯦꯜꯗ ꯍꯥꯏꯔꯤꯕꯅ ꯁꯦꯜꯗꯨꯅ ꯅꯪꯒꯤ ꯀꯨ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯀꯨ ꯂꯩꯒꯦ ꯍꯥꯏꯔꯒꯅꯅꯦ ꯏꯄꯥꯁꯨ ꯈꯔ ꯍꯥꯞꯀꯦ ꯂꯥꯎ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯨ ꯂꯩꯕ ꯀꯥꯏ ꯄꯥꯕꯅ ꯁꯦꯜ ꯍꯥꯞꯀꯦ ꯍꯥꯏꯗꯣ ꯄꯥꯕꯒꯤ ꯁꯦꯜ ꯂꯩ ꯃꯥꯜꯂꯦ ꯑꯗꯨ ꯑꯣꯏꯅ ꯄꯤꯔꯛꯑꯣ ꯏꯃꯥꯒꯤ ꯁꯦꯜ ꯂꯩꯇꯦ ꯁꯦ ꯄꯤꯔꯛꯑꯣꯕ ꯀꯌꯥꯗꯅꯣꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯥꯒꯤ ꯃꯀꯣꯛꯁꯤꯗ ꯀꯔꯤꯝꯇ ꯈꯟꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯅꯪ ꯁꯦꯜ ꯌꯥꯝ ꯄꯥꯝꯃꯗꯤ ꯁꯤ ꯑꯣꯏꯅ ꯆꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯗ ꯐꯨꯒꯦ ꯇꯧꯔꯝꯕꯗꯨ ꯇꯣꯛꯂꯒ ꯃꯆꯥꯗ ꯆꯩꯗꯨꯅ ꯁꯦꯠ ꯀꯟꯕ ꯍꯧꯔꯛꯏ ꯀꯔꯤꯒꯤ ꯁꯦꯜ ꯅꯣꯡꯉꯥꯟꯕꯗꯒꯤ ꯁꯦꯜꯗ ꯍꯥꯏ ꯅꯨꯡꯉꯥꯏꯕ꯭ꯔꯤ ꯈꯪꯕ꯭ꯔꯥ ꯑꯃꯨꯖꯥꯎ ꯅꯥꯔꯗꯨꯅ ꯑꯁ ꯑꯌꯣ ꯅꯥꯏ ꯀꯩꯅꯣ ꯆꯩ ꯑꯗꯨꯛ ꯆꯥꯎꯕꯗꯨꯅ ꯀꯩꯅꯣ ꯅꯥꯏ ꯍꯥꯏꯕꯅꯦ ꯑꯌꯣꯃ ꯑꯩ ꯁꯤꯔꯦ ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥ ꯅꯤ ꯈꯨꯗꯅ ꯁꯦꯜꯗꯣ ꯑꯃꯨꯖꯥꯎ ꯁꯥꯎꯔꯒ ꯈꯪꯅꯤꯕ ꯅꯣꯏ ꯁꯦꯜ ꯄꯤꯌꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯕꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯈꯨꯟꯖꯥꯎꯅ ꯍꯥꯏ ꯂꯥꯛꯈꯣꯅꯦ ꯍꯩ ꯆꯠꯈꯤꯅꯨꯅꯦ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣ ꯀꯥꯏ ꯅꯪꯅ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯂꯥꯛꯈꯣ ꯍꯥꯏꯕꯅꯤꯅꯦ ꯍꯩ ꯅꯪ ꯌꯨꯝꯗ ꯍꯜꯂꯛꯀꯗꯨꯀꯣ ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯅꯣ ꯈꯪꯗꯦ ꯃꯃꯥ ꯀ꯭ꯋꯥꯛꯁꯤꯅꯕꯨ ꯀꯔꯤ ꯃꯆꯥ ꯑꯐꯕ ꯄꯣꯛꯎꯗꯣꯏꯅꯣ ꯑꯩꯅ ꯑꯃꯈꯛ ꯄꯣꯛꯄꯗ ꯄꯦꯜꯂꯁꯤꯅꯗꯤ 3-4 ꯁꯨꯕ ꯃꯤꯗꯤ ꯀꯃꯥꯏ ꯇꯧꯔꯝꯒꯅꯤ ꯑꯣ ꯋꯥꯗꯣ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯑꯩ ꯑꯃꯨꯛ ꯄꯛꯁꯤꯟꯕꯤꯔꯛꯑꯅꯨ ꯀ꯭ꯋꯥꯛ ꯃꯥꯟꯒꯦꯔ ꯃꯥꯜꯂꯣꯏꯔ ꯅꯁꯥꯁꯨ ꯈꯔ ꯌꯦꯡꯕꯤꯌꯣ ꯁꯛꯇꯥ ꯑꯁꯤꯒ ꯃꯄꯥꯒꯤ ꯃꯆꯥ ꯎꯒꯤ ꯃꯍꯩ ꯍꯥꯏꯁꯤꯅꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃꯍꯜ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯀꯌꯥꯗꯅꯣꯅꯤ ꯎꯒꯤ ꯃꯍꯩ ꯀꯥꯏꯅ ꯑꯁꯨꯝꯅ ꯈꯨꯟꯖꯥꯎ ꯁꯨꯃꯥꯡꯗꯨꯗ ꯉꯥꯡꯗꯨꯅ ꯂꯩꯍꯧꯏ ꯑꯃꯨꯖꯥꯎ ꯑꯗꯨꯝ ꯆꯠꯈꯤꯕꯗꯒꯤ ꯑꯗꯨꯝ ꯍꯜꯂꯛꯇꯕꯗꯨꯅ ꯅꯨꯃꯤꯗꯥꯡ ꯁꯅꯥꯔꯩ ꯄꯨꯗꯨꯅ ꯂꯥꯛꯏ ꯂꯩꯃꯍꯜꯅ ꯀꯩꯅꯣ ꯑꯃꯨꯖꯥꯎ ꯅꯪꯅ ꯇꯧꯔꯛꯂꯤꯁꯤꯅ ꯍꯥ ꯅꯪꯒꯤꯁꯦ ꯅꯨꯄꯤ ꯆꯦꯜꯂꯛꯏꯕ ꯍꯥꯏꯗꯨꯔꯣ ꯏꯃꯥ ꯋꯥꯔꯝꯂꯅꯤ ꯍꯥꯏꯗꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯍꯥꯏꯗꯅ ꯑꯣ ꯐꯔꯦ ꯏꯆꯥꯗꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏꯗ ꯆꯪꯉꯣ ꯏꯃꯨꯡꯗ ꯑꯃꯨꯖꯥꯎꯅ ꯁꯅꯥꯔꯩꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯂꯩꯃꯍꯜꯅ ꯁꯣꯟꯖꯩ ꯅꯨꯡꯉꯥꯏꯗꯧꯔꯤ ꯊꯕꯛ ꯃꯅꯥ ꯑꯃꯠꯇꯁꯨ ꯁꯨꯗꯅ ꯃꯥꯅ ꯅꯨꯄꯤꯒ ꯊꯤꯗꯅ ꯇꯧꯔꯤꯁꯤꯅ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯑꯩꯒꯤ ꯏꯆꯥ ꯃꯔꯝ ꯃꯣꯛꯄꯁꯤꯗ ꯀꯃꯥꯏꯅ ꯌꯥꯔꯛꯂꯤꯕ ꯀꯨꯝꯍꯩ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯕꯒ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯂꯨꯕꯗ ꯂꯨꯍꯣꯡꯕꯗ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ ꯁꯅꯥꯔꯩ ꯃꯕꯨꯡꯒ ꯃꯅꯝꯃꯒꯅ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯄꯤꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ ꯂꯨꯍꯣꯡꯕ ꯅꯧꯔꯤꯉꯩ ꯑꯃꯨꯖꯥꯎ ꯁꯅꯥꯔꯩ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯃꯤ ꯊꯥꯃꯨꯛ ꯐꯥꯔꯛꯄꯗꯩꯗꯤ ꯑꯅꯤꯗꯣ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ ꯁꯣꯝꯗꯅ ꯏꯔꯤꯛꯅ ꯃꯩꯇꯥꯆꯧ ꯈꯣꯏꯕꯦꯝꯃꯒꯤ ꯅꯨꯄꯥꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯄꯥꯎ ꯇꯥꯕꯗ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕ ꯃꯥꯜꯂꯤꯗ ꯍꯤꯗꯥꯛꯁꯨ ꯌꯥꯝ ꯊꯛꯏ ꯍꯥꯏꯅ ꯇꯥꯏꯅꯦ ꯍꯥ ꯀꯝꯗꯧꯅꯤ ꯑꯗꯨꯗꯤ ꯃꯁꯥꯅ ꯄꯥꯝꯗꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯉꯝꯅꯕ ꯃꯔꯥꯏꯅ ꯄꯥꯟꯖꯅꯤ ꯀꯩꯅꯣ ꯑꯩꯗꯤꯅꯦ ꯃꯨꯊꯤꯒꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯇꯦ ꯃꯨꯊꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯑꯣ ꯑꯩꯈꯣꯏ ꯁꯅꯥꯔꯩꯁꯦ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯑꯗꯨꯗ ꯁꯅꯥꯔꯩꯅ ꯁꯨꯡꯌꯥ ꯌꯥꯗꯕ ꯃꯉꯣꯟꯗ ꯂꯩꯖꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯨꯊꯤꯅꯕꯣ ꯃꯣꯏꯇꯥꯆꯧꯗꯤ ꯈꯪꯂꯝꯅꯤ ꯃꯨꯊꯤꯅ ꯁꯅꯥꯔꯩꯒꯤꯅꯤ ꯍꯥꯏꯗꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞꯀ ꯄꯤꯔꯛꯇꯅ ꯌꯥꯝ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯃꯥꯗꯤ ꯍꯧꯖꯤꯛ ꯀꯞꯇꯨꯅ ꯂꯩꯍꯧꯔꯦꯗꯅ ꯑꯗꯨꯅꯅꯤ ꯃꯥꯟꯗ ꯍꯟꯗꯛ ꯃꯔꯛ ꯁꯤꯗꯒꯤ ꯏꯂꯥꯛ ꯂꯥꯛꯇ꯭ꯔꯤꯁꯦ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦꯅ ꯑꯩꯅ ꯈꯜꯂꯤꯅꯤ ꯃꯥ ꯂꯨꯍꯣꯡꯕꯒ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯃꯥꯗꯤ ꯃꯕꯨꯡ ꯇꯤꯟꯅꯔꯒ ꯃꯆꯜ ꯅꯨꯃꯤꯕꯣꯏꯔꯦ ꯃꯩꯇꯥꯆꯧ ꯃꯨꯊꯤꯗ ꯍꯥꯏꯕꯤꯔꯨꯅꯨꯀꯣ ꯑꯃꯨꯛ ꯏꯀꯥꯏꯈꯤꯅꯤꯕ ꯍꯣꯏꯗ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏꯗ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯃꯥꯗꯤ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯁꯥꯔꯤꯕꯣꯏꯔꯦ ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯔꯩ ꯆꯥꯛꯈꯨꯝꯗ ꯏꯁꯧ ꯂꯥꯡꯂꯤ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯆꯥꯛꯈꯨꯝꯗꯩꯅ ꯀꯔꯤꯝꯇꯁꯨ ꯂꯩꯇꯦ ꯍꯤꯟꯖꯥꯡ ꯃꯅꯥ ꯑꯃꯠꯇꯁꯨ ꯇꯥꯗꯦ ꯀꯩꯅꯣ ꯍꯧꯖꯤꯛ ꯊꯣꯡꯗꯣꯏꯁꯤꯕꯣ ꯊꯨꯝ ꯊꯥꯎ ꯃꯔꯣꯏ ꯃꯄꯥꯡ ꯀꯔꯤꯝꯇ ꯂꯩꯇꯦ ꯀꯥꯏꯗꯒꯤ ꯁꯦꯜꯅ ꯂꯩꯗꯣꯏꯕꯁꯤꯗꯤ ꯁꯦꯜ ꯍꯥꯏꯔ ꯃꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯃꯁꯤꯒꯤ ꯑꯃꯨꯖꯥꯎ ꯍꯥꯏꯕ ꯇꯤꯝꯐꯥ ꯃꯥꯟꯕꯁꯤꯅꯅꯦ ꯅꯨꯄꯥꯅꯦ ꯍꯥꯏꯗꯅ ꯁꯦꯜ ꯇꯥꯟꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩ
ꯍꯜꯂꯛꯑꯒ ꯐꯖꯅ ꯍꯜꯂꯛꯇꯦ ꯃꯈꯣꯡꯅ ꯀꯔꯥꯏꯅꯣ ꯃꯈꯨꯠꯅ ꯀꯔꯥꯏꯅꯣ ꯈꯪꯗ ꯀꯩ ꯍꯜꯂꯛꯀꯅꯤ ꯁꯦꯜ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯄꯨꯔꯛꯄ ꯁꯅꯥꯒꯩꯁꯨ ꯃꯥꯅ ꯀꯥꯏꯗꯅ ꯁꯤꯖꯤꯟꯅꯕꯗ ꯂꯣꯏꯗꯧꯔꯤ ꯀꯔꯤꯅꯣꯒꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯅꯦ ꯌꯨꯝ ꯄꯥꯜꯂꯨꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯁꯤꯅꯤꯡꯕ ꯑꯃ ꯌꯥꯎꯔꯤꯕ ꯍꯥꯏ ꯇꯥꯗꯦ ꯉꯥꯡꯏ ꯇꯥꯗꯦ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯁꯤꯅ ꯍꯜꯂꯛꯂꯒ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯉꯤ ꯑꯗꯒꯤ ꯍꯥꯎꯏꯒ ꯍꯥꯎꯇꯦꯒ ꯇꯧꯗꯅꯅꯦ ꯑꯃꯨꯛ ꯉꯥꯡꯂꯗꯣꯏꯅꯤꯗꯣ ꯑꯩ ꯄꯦꯜꯂꯦ ꯍꯥꯏꯁꯤꯅꯤ ꯃꯄꯥꯟꯗꯒꯤ ꯈꯣꯟꯖꯥꯎꯅ ꯃꯃꯥ ꯀꯩꯅꯣ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯆꯥꯛꯈꯨꯝꯁꯤꯗ ꯉꯔꯪ ꯉꯪꯂꯤꯁꯤꯅ ꯅꯠꯇꯦ ꯃꯣꯏꯁꯤꯕꯨ ꯍꯋꯥ ꯊꯧꯕ ꯇꯝꯂꯤꯖꯥꯠꯂ ꯈꯪꯗꯦ ꯃꯧꯅꯦꯅ ꯇꯧꯔꯤꯁꯤꯅꯅꯦ ꯏꯃꯨꯡꯁꯤꯗ ꯉꯔꯪ ꯍꯦꯛ ꯉꯪꯂꯗꯅ ꯂꯛꯈꯤꯃꯤꯒ ꯑꯃꯠꯇ ꯆꯪꯂꯔꯣꯏꯗꯕꯅꯤ ꯇꯧꯔꯤꯁꯤ ꯀꯔꯥꯏꯗꯩꯅꯣ ꯈꯪꯗꯦ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯁꯤꯅꯅꯦ ꯅꯨꯄꯤꯅꯦꯅ ꯑꯁꯤꯕꯨ ꯑꯇꯥꯕ ꯈꯨꯠꯂꯩꯔ ꯈꯪꯗꯦ ꯃꯁꯤ ꯑꯃꯨꯛꯇ ꯍꯥꯏꯔꯨꯈꯤꯒꯦꯗ ꯑꯩ ꯉꯁꯤꯗ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯤꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯁꯨ ꯉꯥꯏꯔꯦ ꯀꯥꯗ ꯂꯩꯔꯁꯨ ꯉꯥꯏꯔꯦ ꯉꯔꯪ ꯉꯪꯕ ꯁꯨꯡꯇꯣꯛ ꯇꯣꯛꯇꯦ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏ ꯉꯝꯗꯦ ꯍꯥꯏꯅꯕꯅꯤ ꯂꯩꯃꯍꯜ ꯃꯃꯧꯅ ꯉꯥꯡꯂꯤꯕꯗꯨ ꯂꯩꯇꯗꯅ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯈꯟꯗꯦ ꯑꯗꯨꯒ ꯃꯃꯧꯗ ꯇꯥꯏꯅꯗꯣꯏꯒꯤ ꯆꯪꯈ꯭ꯔꯤꯕꯅꯤ ꯍꯥꯏꯃ ꯀꯔꯤꯅꯣ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯛꯈꯨꯝꯁꯤꯗ ꯉꯔꯪꯗ ꯉꯪꯂꯤꯁꯤꯕꯣ ꯍꯥ ꯍꯥꯏꯕꯦꯝꯃ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯉꯪꯕꯁꯤ ꯅꯨꯡꯉꯥꯏꯕ ꯉꯝꯗꯦ ꯍꯥꯏꯅꯕꯅꯤ ꯉꯪꯒꯅꯨ ꯇꯥꯅꯤꯡꯗꯦꯀꯣ ꯀꯩꯅꯣ ꯏꯃꯥ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗꯕꯨ ꯀꯔꯤꯒꯤ ꯉꯥꯡꯂꯣꯏꯗ꯭ꯔꯤꯅꯣ ꯍꯥ ꯑꯩꯅ ꯉꯥꯡꯂꯤꯁꯦ ꯃꯔꯝ ꯂꯩꯇꯅ ꯉꯥꯡꯂꯤꯕꯅꯤ ꯏꯃꯥꯅ ꯀꯔꯤ ꯈꯪꯒꯦ ꯀꯔꯤ ꯃꯔꯝ ꯂꯩꯇꯅ ꯉꯥꯡꯂꯤꯕ ꯍꯥ ꯏꯃꯥꯗꯤ ꯅꯣꯡꯃꯗ ꯆꯥꯛꯈꯨꯝ ꯆꯪꯗ꯭ꯔꯕꯅꯤꯅ ꯀꯔꯤꯝꯇ ꯈꯪꯉꯣꯏ ꯌꯦꯡꯉꯣ ꯆꯥꯛꯈꯨꯝꯁꯤꯗ ꯀꯔꯤ ꯇꯥꯔꯤꯒꯦ ꯌꯦꯡꯉꯣ ꯌꯦꯟꯖꯥꯡ ꯅꯥꯄꯤ ꯊꯥꯎ ꯊꯨꯝ ꯃꯔꯣꯏ ꯃꯄꯥꯡ ꯀꯔꯤꯝꯇ ꯂꯩꯇꯦ ꯅꯣꯡꯃꯒꯤ ꯆꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯁꯤꯒꯤ ꯃꯦꯟꯕ ꯍꯣꯠꯅꯕꯗ ꯑꯩꯗꯤ ꯁꯤꯗꯧꯔꯦ ꯈꯪꯉꯕ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯉꯝꯃꯣꯏ ꯀꯥꯏꯅ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯅ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯍꯥꯏ ꯃꯗꯨ ꯉꯝꯅꯤ ꯍꯥꯏꯗꯅ ꯌꯨꯝ ꯄꯥꯜꯂꯛꯏꯕ ꯅꯠꯇ꯭ꯔോ ꯍꯥ ꯅꯠꯇꯦ ꯃꯗꯨ ꯄꯨꯝꯅꯃꯛ ꯊꯦꯡꯅꯔꯒꯦ ꯍꯥꯏꯗꯅ ꯌꯨꯝ ꯄꯥꯜꯂꯛꯏꯕ ꯅꯠꯇꯔꯕ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯌꯨꯝ ꯄꯥꯟꯕꯁꯤꯕꯨ ꯆꯥꯛꯈꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯇꯥꯅꯤꯡꯗꯦꯗ ꯃꯊꯣꯡ ꯃꯔꯝꯗꯤ ꯈꯪꯉꯦ ꯈꯪꯗꯅ ꯍꯩ ꯀꯩꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯍꯩꯗꯦ ꯍꯥ ꯉꯔꯥꯡꯇ ꯂꯥꯛꯂꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕ ꯌꯥꯕ꯭ꯔꯣ ꯈꯣꯏꯁꯨꯅꯦ ꯅꯪ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯉꯝꯅꯕ ꯍꯣꯠꯅꯔꯤꯕ ꯈꯪꯂꯕ꯭ꯔꯥ ꯑꯣ ꯌꯨꯝꯁꯤꯗ ꯀꯅꯥꯅ ꯁꯤ ꯂꯨꯄꯥ ꯑꯃ ꯄꯨꯁꯤꯜꯂꯛꯀꯦ ꯍꯥ ꯄꯨꯝꯅꯃꯛꯁꯤ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯨ ꯑꯩꯅ ꯏꯄꯥꯝꯗꯒꯤ ꯍꯥꯞꯄꯤꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯀꯥꯏꯗꯅ ꯁꯤꯖꯤꯟꯅꯔꯤꯕ ꯅꯆꯥ ꯅꯨꯄꯥ ꯇꯤꯝꯐꯥ ꯃꯥꯟꯕꯅ ꯅꯣꯡꯃꯇ ꯀꯔꯤ ꯁꯨꯔꯒꯦ ꯏꯃꯥꯅ ꯅꯣꯡꯃꯇ ꯃꯧꯁꯤꯃ ꯂꯩꯌꯨ ꯍꯥꯏꯗꯅ ꯂꯨꯄꯥ ꯑꯃ ꯄꯤꯕꯤꯕ꯭ꯔꯣ ꯄꯥꯕꯁꯨ ꯉꯥꯏ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯂꯒ ꯆꯥꯔꯒꯤ ꯄꯨꯔꯛꯑꯣ ꯍꯥꯏꯗꯅ ꯉꯥꯏꯗꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣꯅꯦ ꯁꯦ ꯑꯣ ꯑꯩꯈꯣꯏꯁꯤ ꯅꯪꯒꯤ ꯁꯅꯥ ꯀꯥꯏꯊꯣꯛꯂꯒ ꯊꯥꯛꯄꯅꯦꯕ ꯍꯥ ꯍꯩꯃꯧ ꯇꯧꯉꯝꯕꯤ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣꯅꯦ ꯁꯦ ꯅꯪꯅ ꯁꯅꯥ ꯀꯥꯏꯕ ꯈꯣꯏ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯈꯣꯏꯁꯦ ꯅꯣꯏꯅ ꯊꯥꯛꯀꯗꯕ ꯈꯪꯉꯕ ꯈꯪꯉꯣꯏꯌꯦ ꯏꯃꯥ ꯍꯣꯏꯗꯤ ꯑꯍꯥꯎꯕꯗ ꯆꯥꯗꯧꯒꯤ ꯉꯥꯏꯗꯅ ꯂꯩꯔꯕꯅꯤꯅ ꯀꯔꯥꯏꯗ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯈꯪꯉꯣꯏꯕ ꯑꯣ ꯉꯝꯖꯗ꯭ꯔꯦ ꯏꯔꯟ ꯀꯥꯏꯗꯅ ꯁꯤꯖꯤꯟꯅꯕꯗ ꯇꯥꯛꯂꯦ ꯇꯨꯝꯂꯦ ꯀꯔꯤꯅꯣꯒꯤ ꯏꯃꯨꯡꯁꯤꯗ ꯌꯨꯝ ꯄꯥꯟꯖꯔꯨꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯆꯥ ꯅꯨꯄꯥꯁꯤꯅ ꯑꯩꯕꯨ ꯅꯝꯗꯅ ꯐꯥꯗꯨꯅ ꯄꯨꯔꯛꯄꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯖꯗꯕꯅꯦꯕ ꯀꯔꯤꯅꯣꯒꯤꯅꯣ ꯍꯥꯏꯗꯣ ꯍꯦꯛ ꯌꯧꯏ ꯑꯩ ꯁꯤꯕꯨ ꯁꯤꯅꯤꯡꯂꯦꯗ ꯑꯩ ꯀꯔꯤ ꯅꯝꯗꯅ ꯄꯨꯔꯛꯄꯅꯦꯕ ꯍꯥ ꯅꯪꯕꯨ ꯆꯦꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯁꯥꯅ ꯌꯥꯝꯅ ꯂꯥꯛꯄꯅꯦ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯣ ꯑꯗꯨꯅꯅꯦ ꯅꯆꯥ ꯅꯨꯄꯥꯅ ꯀꯞꯄꯅꯦ ꯂꯥꯎꯕꯅꯦ ꯇꯧꯕꯗꯨꯗ ꯃꯃꯥꯏ ꯉꯥꯛꯄꯤꯕꯒꯤ ꯋꯥꯅꯤ ꯑꯁꯨꯝꯅ ꯂꯥꯎꯅꯔꯤꯉꯩ ꯑꯃꯨꯖꯥꯎ ꯂꯥꯛꯏ ꯕꯥꯕꯥ ꯀꯩꯒꯤꯅꯣ ꯏꯃꯨꯡꯗ ꯂꯥꯎꯅꯔꯤꯁꯤꯕꯣ ꯈꯪꯗꯦ ꯏꯕꯣ ꯃꯈꯣꯟ ꯐꯕ ꯇꯥꯟꯅꯔꯤꯕ꯭ꯔꯥ ꯀꯩꯅꯣꯃ ꯇꯧꯔꯤ ꯑꯩꯁꯨ ꯈꯪꯗꯦ ꯏꯕꯨꯡꯉꯣ ꯑꯃꯨꯖꯥꯎ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯀꯩꯅꯣ ꯅꯨꯄꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯂꯥꯎꯅꯔꯤꯁꯤꯕꯣ ꯍꯥꯏ ꯑꯃꯨꯖꯥꯎ ꯃꯧꯅ ꯇꯧꯔꯤꯁꯤ ꯏꯃꯥ ꯌꯥꯝ ꯌꯥꯅꯤꯡꯗꯦꯀꯣ ꯅꯪ ꯈꯔ ꯋꯥꯔꯛꯎ ꯁꯅꯥꯔꯩꯅ ꯀꯩꯅꯣ ꯏꯃꯥꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯁꯦ ꯑꯩꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯁꯤꯗ ꯀꯔꯤꯅꯣ ꯌꯥꯅꯤꯡꯗꯦ ꯍꯥꯏꯁꯤꯕꯣ ꯁꯦ ꯏꯃꯥ ꯍꯥꯏꯒꯦꯗꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯃꯨꯡꯁꯤꯗ ꯉꯔꯪ ꯉꯪꯂꯤꯕꯁꯦ ꯃꯁꯤ ꯇꯧꯅꯨ ꯍꯥꯏꯗꯅ ꯍꯥꯏꯔꯨꯕꯒꯤ ꯏꯃꯥꯅꯀꯣ ꯑꯗꯨꯗ ꯃꯥꯅ ꯏꯃꯥꯗ ꯑꯣꯟꯈꯠꯇꯅ ꯉꯥꯡꯕꯁꯦ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤ ꯅꯪ ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ ꯍꯥꯏꯁꯤꯕꯣ ꯅꯨꯄꯥ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯅꯇꯨ ꯊꯤꯔꯗꯤ ꯁꯦꯜ ꯊꯣꯛꯅꯕ ꯊꯕꯛ ꯈꯔ ꯁꯨꯋꯣ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯄꯥꯈꯪ ꯁꯥꯗꯅ ꯆꯠꯇꯅ ꯂꯩꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯑꯃꯨꯖꯥꯎ ꯁꯥꯎꯒꯠꯂꯛꯏ ꯍꯥꯏ ꯅꯪꯅ ꯍꯥꯏꯗꯧꯗꯣ ꯍꯥꯏꯌꯨ ꯀꯩꯅꯣ ꯅꯪꯅ ꯑꯩꯅ ꯆꯠꯄ ꯄꯥꯟꯅꯔꯤꯁꯦ ꯑꯩꯅ ꯆꯠꯂꯒ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯌꯦꯡꯉꯣ ꯆꯥꯛꯈꯨꯝꯁꯤꯗ ꯑꯩ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯗꯅ ꯆꯪꯂꯛꯄꯅꯤ
ꯑꯗꯨꯗ ꯀꯔꯤꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯑꯩꯅꯁꯨ ꯉꯥꯡꯖꯕꯅꯤ ꯑꯗꯨꯗ ꯏꯃꯥꯅ ꯆꯪꯂꯛꯂꯒ ꯉꯔꯪ ꯉꯥꯡꯒꯅꯨ ꯂꯛꯈꯤꯃꯤ ꯆꯪꯂꯣꯏ ꯍꯥꯏꯔꯤ ꯑꯩꯕꯨ ꯂꯩꯔꯒꯕꯨ ꯉꯥꯡꯈꯤꯗ꯭ꯔꯣ ꯍꯥ ꯂꯩꯇꯕꯒꯤ ꯉꯥꯡꯂꯤꯕ ꯑꯩꯅ ꯍꯦꯛ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯅꯪꯕꯨ ꯀꯔꯤ ꯊꯕꯛ ꯁꯨꯔꯒꯦ ꯍꯥ ꯑꯩꯒꯤ ꯌꯥꯎꯖꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯅꯣ ꯉꯁꯤ ꯐꯥꯎꯕ ꯀꯥꯏꯔꯒ ꯁꯤꯖꯤꯟꯅꯔꯤꯁꯦ ꯂꯩꯇ꯭ꯔꯦ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯀꯅꯥꯅ ꯅꯪꯒꯤ ꯁꯅꯥ ꯀꯥꯏꯊꯣꯛꯂꯤꯕ ꯅꯆꯤꯟ ꯊꯤꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯅꯆꯤꯟꯗ ꯊꯨꯒꯥꯏꯌꯨ ꯍꯥꯏꯕ꯭ꯔꯥ ꯉꯝꯃꯣꯏꯗꯕ ꯂꯩꯔꯕꯗꯤ ꯆꯠꯈ꯭ꯔꯣ ꯅꯄꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯥꯔꯩ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯒ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯒ ꯅꯪ ꯑꯩꯕꯨ ꯀꯧꯕꯗꯤ ꯂꯥꯛꯀꯅꯨꯀꯣ ꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯔꯩ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯈꯨꯟꯖꯥꯎꯅ ꯍꯩꯃꯧ ꯏꯕꯦꯝꯃ ꯏꯄꯥꯎ ꯍꯥꯏꯒꯦ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯃꯗꯨ ꯂꯥꯟꯒꯅꯤꯀꯣ ꯈꯤꯇꯪ ꯈꯠꯅꯕꯩꯁꯨ ꯅꯄꯥꯝꯗ ꯆꯠꯄ ꯍꯥꯏꯕꯗꯣ ꯐꯖꯕ ꯋꯥ ꯅꯠꯇꯦ ꯆꯠꯈꯤꯅꯨ ꯏꯄꯥ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯍꯥꯏꯗꯅ ꯇꯥꯕꯅꯤ ꯏꯄꯥ ꯍꯥꯏꯒꯦ ꯅꯪ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯑꯩ ꯅꯣꯏꯅ ꯃꯥꯅ ꯆꯥ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯃꯄꯥꯟꯗ ꯀꯧꯊꯣꯛꯇꯨꯅ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯤ ꯁꯅꯥꯔꯩꯁꯨ ꯊꯦꯝꯗꯨꯅ ꯆꯠꯈꯤꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨꯃ ꯈꯔ ꯏꯪꯊꯅꯈ꯭ꯔꯦ ꯑꯃꯨꯖꯥꯎꯅ ꯈꯜꯂꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯂꯧꯒꯦ ꯍꯥꯏꯗꯅ ꯂꯧꯕꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯪꯗꯤ ꯑꯩꯒꯤ ꯃꯔꯤ ꯁꯨꯕꯗ ꯂꯩ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯁꯦꯜ ꯄꯥꯏꯕ ꯉꯥꯛꯇꯅꯤ ꯑꯩꯒ ꯈꯪꯅꯔꯤꯁꯤ ꯀꯥꯏ ꯐꯨꯇꯥꯅꯤ ꯇꯧꯔꯛꯄꯗꯨꯗ ꯅꯪꯗꯗꯤ ꯂꯧꯔꯒꯦ ꯍꯥꯏꯗꯅ ꯂꯧꯕꯅꯤ ꯃꯥ ꯆꯠꯈ꯭ꯔꯁꯨ ꯑꯃꯃꯨꯛ ꯂꯧꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯗꯔꯀꯥꯔ ꯇꯥꯗꯦ ꯂꯩꯅꯤꯡꯉ ꯂꯩꯁꯅꯨ ꯂꯩꯅꯤꯡꯗ꯭ꯔꯒ ꯃꯔꯥꯏ ꯆꯠꯆꯈꯤꯅꯤ ꯑꯁꯨꯝꯅ ꯑꯃꯨꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯗꯦ ꯊꯕꯛ ꯁꯨꯅꯤ ꯈꯪꯗꯦ ꯂꯩꯀꯥꯏ ꯈꯔ ꯀꯣꯏ ꯍꯤꯗꯥꯛ ꯈꯔ ꯊꯛ ꯇꯧꯗꯨꯅ ꯂꯩ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯃꯗꯨꯗ ꯇꯠꯇꯅ ꯈꯠꯅꯕ ꯍꯧꯋꯤ ꯏꯇꯠ ꯇꯠꯇꯅ ꯈꯠꯅꯩ ꯃꯣꯏ ꯑꯅꯤ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯅ ꯍꯥꯏꯅꯩ ꯅꯨꯄꯤ ꯑꯃꯅ ꯅꯠꯇꯦ ꯃꯣꯏꯒꯤ ꯂꯩꯃꯍꯜ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯄꯪꯈꯠꯇ ꯈꯠꯅꯔꯤꯁꯤꯕꯨ ꯅꯣꯡꯃ ꯀꯥꯡꯗꯤ ꯄꯪꯈꯠꯇ ꯈꯠꯅꯩ ꯍꯥꯏꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯣ ꯃꯆꯥꯅꯨꯄꯥ ꯁꯨꯅꯤꯡꯗꯕ ꯌꯨ ꯉꯥꯎꯕ ꯑꯃ ꯂꯩꯔꯤꯁꯤꯅꯅꯦ ꯃꯗꯨꯗꯤ ꯊꯤꯅꯤ ꯈꯪꯉꯤ ꯑꯗꯨꯒ ꯊꯕꯛ ꯁꯨꯅꯤ ꯍꯥꯏꯗꯤ ꯈꯪꯗꯦ ꯌꯦꯡꯉꯣ ꯅꯣꯏꯁꯨ ꯃꯥꯅ ꯅꯣꯡꯃꯗ ꯀꯔꯤ ꯊꯕꯛ ꯁꯨꯕ ꯎꯒꯤ ꯁꯦꯜ ꯇꯥꯟꯒꯅꯤ ꯈꯪꯗ꯭ꯔꯗꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯕꯨꯗꯤ ꯃꯣꯏ ꯃꯃꯥ ꯃꯄꯥꯅ ꯁꯣꯏꯍꯟꯕꯅꯤ ꯀꯩꯅꯣ ꯃꯇꯣꯝꯇ ꯌꯥꯎꯕꯅꯤ ꯍꯥꯏꯗꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯕꯗꯣ ꯑꯗꯨꯅ ꯁꯣꯏꯔꯤꯕ ꯃꯧ ꯑꯃ ꯂꯥꯛꯏꯁꯦ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯔꯦ ꯇꯧꯔꯤꯁꯦ ꯍꯣꯏꯅꯦ ꯃꯁꯤꯕꯨ ꯑꯃꯨꯖꯥꯎꯁꯤ ꯉꯧꯁꯤꯟꯅꯩ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯈꯪꯍꯧꯗ꯭ꯔꯕ ꯖꯥꯠꯂ ꯈꯪꯗꯦꯅꯦ ꯑꯩꯅ ꯇꯥꯕꯗ ꯃꯣꯏ ꯏꯃꯨꯡꯁꯤ ꯃꯧꯗꯨꯅ ꯄꯨꯔꯛꯄ ꯁꯅꯥ ꯂꯤꯀꯣꯟ ꯃꯌꯥꯝꯗꯣ ꯀꯥꯏꯊꯣꯛꯄꯗ ꯂꯣꯏꯗꯧꯔꯦ ꯍꯥꯏꯅꯦ ꯂꯣꯏꯕ ꯇꯥꯕꯅꯤ ꯃꯧꯁꯤꯒꯤ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯃꯔꯥꯏꯕꯛ ꯊꯤꯔꯦꯅꯦ ꯇꯧꯔꯤꯁꯦ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯈꯠꯅꯒꯟꯕ ꯏꯃꯨꯡ ꯍꯥꯏꯗꯨ ꯇꯥꯔꯦ ꯈꯠꯅꯔꯛꯈꯤꯅꯤ ꯋꯥꯠꯂꯤ ꯑꯁꯨꯝꯅ ꯂꯩꯀꯥꯏꯅ ꯉꯥꯡꯅꯔꯛꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯃꯨꯖꯥꯎ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯍꯜꯂꯛꯏ ꯈꯣꯟꯖꯦꯜ ꯌꯥꯛꯅ ꯀꯧꯔꯛꯏ ꯑꯩ ꯅꯨꯄꯤ ꯅꯪ ꯀꯥꯏ ꯂꯩ ꯍꯥ ꯀꯥꯏ ꯂꯩꯒꯦ ꯁꯅꯥꯔꯩ ꯏꯃꯨꯡꯗꯒꯤ ꯇꯞꯅ ꯀꯔꯤꯅꯣ ꯃꯁꯤꯅ ꯃꯄꯥꯟꯗ ꯄꯪꯂꯥꯎꯗ ꯂꯥꯎꯔꯤꯁꯤꯅ ꯑꯣ ꯍꯤꯗꯥꯛ ꯑꯃꯨꯛ ꯉꯥꯎꯔꯒ ꯂꯥꯛꯏꯅꯦ ꯇꯧꯔꯤꯁꯦ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯀꯔꯤꯅꯣ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯕꯣ ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯣ ꯀꯔꯤ ꯏꯃꯨꯡꯗ ꯆꯪꯕ ꯌꯥꯗ꯭ꯔꯥ ꯀꯥꯏ ꯅꯪꯅ ꯆꯪꯉꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯆꯪꯒꯗ꯭ꯔꯣ ꯑꯩꯁꯤꯕꯣ ꯅꯪꯒꯤ ꯅꯈꯥꯗ ꯂꯩꯕ꯭ꯔꯣ ꯍꯥ ꯑꯩꯁꯦ ꯅꯪꯒꯤ ꯅꯈꯥꯗ ꯂꯩꯕ꯭ꯔꯕ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯃꯨꯡꯗ ꯆꯪꯉꯨ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯒꯣꯟꯁꯤꯅ ꯉꯝꯄꯣꯟꯇꯦꯗ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯏ ꯑꯩ ꯀꯥꯏꯗꯅꯣ ꯏꯃꯨꯡꯗ ꯆꯪꯕ ꯌꯥꯔꯣꯏ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯑꯣ ꯁꯨꯃꯥꯡꯗꯨꯗꯅꯦ ꯅꯪꯅ ꯇꯣꯝꯇ ꯂꯥꯎꯔꯒ ꯂꯩꯍꯧꯔꯣ ꯑꯩꯗꯤ ꯆꯪꯉꯦ ꯀꯔꯤ ꯃꯤꯅꯣ ꯁꯤꯕꯣ ꯁꯅꯥꯔꯩ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯑꯃꯨꯖꯥꯎ ꯇꯥꯟꯅꯔꯛꯏ ꯀꯩ ꯅꯪꯅ ꯑꯩꯅ ꯍꯥꯏꯕꯗ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥ ꯀꯩꯅꯣ ꯑꯩꯅ ꯀꯔꯤ ꯎꯁꯤꯠꯇ꯭ꯔꯒꯦ ꯍꯥ ꯏꯃꯨꯡꯗ ꯆꯪꯉꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯅ ꯆꯪꯂꯛꯂꯒ ꯀꯔꯤꯒꯤ ꯆꯪꯂꯛꯏꯕ ꯅꯠꯇꯦ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪ ꯀꯌꯥꯝ ꯐꯥꯎꯕ ꯃꯤꯅꯣ ꯍꯥ ꯍꯣꯏ ꯌꯥꯔꯤꯁꯦ ꯅꯌꯨ ꯈꯔ ꯊꯛꯆꯤꯜꯂꯒ ꯑꯁꯨꯝ ꯈꯠꯅꯕ ꯍꯧꯗꯅ ꯂꯩ ꯆꯥꯛꯁꯤ ꯆꯥꯊꯣꯛꯂꯒꯅꯦ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯄꯨꯁꯤꯜꯂꯛꯏ ꯑꯃꯨꯖꯥꯎꯅ ꯆꯥꯛꯇꯣ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯆꯥꯛꯁꯦ ꯑꯩꯅ ꯆꯥꯒꯗꯧ ꯃꯥꯟꯕ꯭ꯔꯣ ꯍꯥ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥ ꯆꯥꯔꯣꯏꯒ ꯇꯣꯛꯑꯣ ꯀꯩꯒꯤꯅꯣꯕ ꯆꯥꯛꯁꯤ ꯂꯪꯈꯥꯏꯔꯤꯁꯦ ꯑꯩꯁꯦ ꯅꯪꯒ ꯃꯥꯟꯅꯔꯔꯣꯏ ꯍꯥꯏꯗꯅ ꯃꯥꯟꯅꯗꯕꯅꯤꯀꯣ ꯍꯧꯖꯤꯛ ꯈꯣꯏꯗꯧ ꯍꯦꯛ ꯁꯥꯎꯔꯛꯇꯅꯅꯦ ꯅꯪꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯒ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯅꯠꯇꯦ ꯑꯩꯕꯨ ꯐꯨꯕꯤꯒꯦ ꯍꯥꯏꯔꯣ ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯒꯅꯨ ꯈꯪꯉꯕ ꯅꯨꯄꯥ ꯅꯪꯒꯤꯁꯦ ꯈꯠꯅꯕ ꯍꯧꯔꯤꯕ ꯍꯥꯏꯗꯨꯅꯤꯅꯦ
ꯃꯆꯤꯟꯁꯨ ꯌꯥꯝ ꯈꯨꯝꯃꯤꯅꯦ ꯍꯩ ꯈꯨꯝꯂꯤꯕ ꯅꯆꯤꯟꯗꯣ ꯌꯥꯝ ꯈꯨꯝꯅꯤꯡꯂꯗꯤ ꯊꯨꯒꯥꯏꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩꯒꯤ ꯃꯃꯥꯏꯗ ꯈꯨꯕꯥꯛꯅ ꯊꯥꯖꯤꯟꯕ ꯍꯧꯔꯛꯏ ꯑꯌꯣꯃ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯆꯤꯟꯗꯣ ꯀꯟꯈꯣꯕ ꯑꯁꯨꯝꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯐꯨꯗ ꯐꯨꯔꯛꯏ ꯁꯅꯥꯔꯩ ꯑꯁꯨꯝ ꯈꯪꯉꯝꯕꯗꯒꯤ ꯅꯥꯕ ꯍꯦꯟꯃꯜꯂꯛꯇꯨꯅ ꯑꯩ ꯁꯤꯔꯦꯃꯤ ꯅꯪ ꯑꯩꯅ ꯁꯨꯝ ꯈꯪꯕꯅꯤ ꯅꯪ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯑꯁꯨꯝꯅ ꯁꯅꯥꯔꯩꯅ ꯂꯥꯛꯇꯅ ꯏꯟꯕꯗ ꯑꯃꯨꯖꯥꯎ ꯂꯣꯡꯅ ꯇꯥꯈ꯭ꯔꯤ ꯑꯗꯨꯅꯤ ꯄꯦꯜꯂꯕ꯭ꯔꯥ ꯅꯪ ꯃꯤꯕꯨ ꯁꯥ ꯁꯟꯒꯨꯝꯅ ꯐꯨꯕ ꯍꯧꯅꯕ꯭ꯔꯣ ꯅꯌꯨ ꯈꯔ ꯊꯛꯆꯤꯜꯂꯒ ꯅꯇꯨ ꯅꯆꯥꯕꯨ ꯃꯤ ꯑꯣꯏꯅ ꯈꯟꯗꯕ ꯑꯃꯨꯖꯥꯎ ꯍꯧꯒꯠꯂꯒ ꯆꯥꯛꯈꯨꯝꯗ ꯂꯩꯕ ꯁꯤꯡ ꯑꯃꯠꯇ ꯄꯥꯏꯔꯒ ꯅꯪ ꯈꯪꯗꯦ ꯍꯥꯠꯄ ꯇꯥꯔꯤꯗꯅ ꯅꯪ ꯁꯅꯥꯔꯩ ꯆꯦꯜꯂꯤ ꯍꯥꯏ ꯆꯦꯟꯕ ꯌꯥꯔꯣꯏ ꯉꯥꯏꯈꯣ ꯍꯦꯛꯇꯕꯤ ꯅꯪꯗꯣ ꯍꯜꯂꯒ ꯂꯣꯏꯒꯦ ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯔꯣꯏꯀꯣ ꯑꯁꯨꯝꯅ ꯑꯃꯨꯖꯥꯎ ꯃꯁꯥ ꯐꯥꯎꯕ ꯐꯖꯅ ꯆꯠꯄ ꯉꯝꯗꯕ ꯃꯥꯅ ꯁꯅꯥꯔꯩꯕꯨ ꯐꯨꯅꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯕ ꯐꯪꯗꯅ ꯂꯩꯍꯧꯔꯤ ꯁꯅꯥꯔꯩ ꯃꯄꯥꯝꯂꯣꯝꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯆꯠꯅ ꯍꯥꯏꯖꯩ ꯑꯩꯁꯦ ꯀꯔꯤꯅꯣꯒꯤ ꯁꯤꯒꯤ ꯅꯨꯄꯥꯁꯤꯗ ꯌꯨꯝ ꯄꯥꯜꯂꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯁꯥꯅ ꯌꯥꯗꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯁꯨ ꯐꯗꯧꯕ ꯑꯩ ꯄꯦꯜꯂꯦ ꯁꯅꯥꯔꯩ ꯃꯄꯥꯝ ꯌꯧꯔꯛꯂꯤ ꯏꯔꯤꯛ ꯂꯩꯔꯝꯃꯤ ꯄꯛꯆꯥꯎꯗꯤ ꯂꯩꯔꯝꯗꯦ ꯏꯔꯤꯛꯅ ꯁꯅꯥꯔꯦ ꯅꯪꯕꯨ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ ꯅꯃꯥꯏ ꯅꯃꯤꯠꯀ ꯏꯄꯣꯝ ꯄꯣꯝꯅ ꯎꯏꯗ ꯅꯠꯇꯦ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕ ꯅꯪꯕꯨ ꯏꯅꯝꯃ ꯑꯩ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯈꯟꯅ ꯆꯠꯄ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯁꯤꯔꯝꯗꯕ ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯐꯖꯅ ꯍꯥꯏꯌꯨꯗꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯀꯥꯟꯗ ꯄꯛꯆꯥꯎ ꯂꯥꯛꯏ ꯁꯅꯥꯔꯦ ꯅꯪ ꯂꯥꯛꯏꯕ꯭ꯔꯥ ꯅꯇꯣꯝꯇ ꯂꯥꯛꯄ꯭ꯔꯥ ꯑꯃꯨꯖꯥꯎꯗꯤ ꯌꯥꯎꯔꯛꯇꯕ꯭ꯔꯣ ꯍꯥꯏ ꯀꯩꯅꯣ ꯅꯃꯥꯏ ꯅꯃꯤꯠꯀꯗꯨꯅ ꯏꯄꯣꯝ ꯄꯣꯝꯂꯤꯗꯤ ꯀꯩꯗꯧꯔꯦ ꯁꯅꯥꯔꯩ ꯃꯕꯨꯡꯒꯤ ꯋꯥ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯂꯛꯏ ꯇꯥꯆꯧ ꯉꯁꯤꯗꯤ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯗ ꯀꯔꯤꯅꯨꯡꯒꯤ ꯌꯨꯝ ꯄꯥꯜꯂꯨꯕꯅꯣ ꯍꯥꯏꯅ ꯈꯜꯂꯛꯑꯦ ꯃꯣꯏꯅ ꯅꯪꯕꯨ ꯊꯤꯅ ꯇꯧꯕ꯭ꯔꯅꯦ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯑꯃꯨꯖꯥꯎꯗꯣ ꯌꯥꯝ ꯉꯥꯎꯁꯤꯟꯅꯦ ꯌꯨꯁꯨ ꯌꯥꯝꯅ ꯊꯛꯏ ꯍꯥꯏꯅ ꯇꯥꯏ ꯆꯨꯝꯕ꯭ꯔꯅꯦ ꯇꯥꯆꯧ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯌꯨ ꯑꯗꯨꯝ ꯉꯥꯎꯗꯅ ꯂꯩ ꯊꯕꯛ ꯁꯨꯅꯤ ꯈꯪꯗꯦ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯦ ꯁꯦꯜ ꯑꯃꯠꯇ ꯊꯥꯟꯗꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯄꯥꯟꯗꯣꯏꯅꯣ ꯃꯃꯥꯡ ꯊꯛꯇꯒꯤ ꯍꯧꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯈꯠꯅꯕ ꯑꯗꯨꯝ ꯍꯧꯏ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯅ ꯈꯠꯅꯕ ꯇꯟꯗꯅ ꯃꯥꯟꯅꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯏꯔꯤꯛꯅ ꯀꯞꯀꯅꯨꯁꯤ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯈꯣꯏ ꯂꯩꯁꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯤ ꯏꯆꯜꯁꯤꯗꯤ ꯀꯔꯤꯒꯤ ꯀꯞꯀꯅꯤ ꯅꯪ ꯇꯆꯧ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯌꯨꯅꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯅꯥꯔꯩ ꯀꯞꯅ ꯄꯥꯎ ꯇꯝꯂꯤ ꯃꯥꯒꯤ ꯄꯥꯎ ꯇꯥꯕꯗ ꯄꯛꯆꯥꯎ ꯁꯥꯎꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯣꯏ ꯀꯧꯕ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯈꯤꯁꯤ ꯑꯗꯨꯒ ꯑꯩ ꯐꯖꯅ ꯍꯥꯏꯅꯒꯦ ꯇꯥꯆꯧ ꯑꯩ ꯃꯣꯏꯗ ꯑꯃꯨꯛ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦꯍꯦ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦꯅꯦꯍꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯃꯑꯣꯡ ꯇꯥꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯏꯆꯜꯅ ꯋꯥꯅ ꯂꯩꯔꯨꯒꯅꯤ ꯍꯥꯏꯒꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃꯍꯜꯅ ꯀꯧꯕ ꯂꯥꯛꯏ ꯁꯅꯥꯔꯩ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯁꯤꯈꯥꯡ ꯈꯥꯡꯕꯅꯤ ꯑꯗꯨꯕꯨ ꯃꯕꯨꯡꯅ ꯊꯦꯝꯗꯨꯅ ꯅꯝꯗꯨꯅ ꯊꯥꯈꯤ ꯂꯩꯃꯍꯟꯗ ꯄꯛꯆꯥꯎꯅ ꯃꯇꯨꯡ ꯑꯃꯨꯛ ꯇꯧꯗꯅꯕ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯈ꯭ꯔꯕꯅꯤ ꯍꯞꯇꯥꯃꯨꯛ ꯂꯩꯔꯒ ꯅꯣꯡꯃ ꯂꯩꯃꯍꯜ ꯏꯁꯧ ꯂꯥꯡꯅ ꯌꯨꯝꯁꯦ ꯌꯨꯝ ꯑꯣꯏꯅ ꯄꯥꯟꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯃꯧꯅꯦꯅ ꯇꯧꯔꯤꯁꯤꯅꯅꯦ ꯃꯥ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯌꯨꯝꯁꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯐꯪꯗ꯭ꯔꯦ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯅꯠꯇꯦ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯈ꯭ꯔꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃꯒꯤ ꯈꯠꯅꯕ ꯇꯣꯛꯇꯦ ꯅꯨꯄꯥꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯈꯠꯅꯕ ꯉꯝꯃꯤ ꯀꯃꯥꯏꯅ ꯇꯧꯕ ꯅꯨꯄꯤꯅꯣꯅꯦ ꯑꯁꯤꯕꯣ ꯑꯃꯨꯛꯇꯕꯨ ꯊꯦꯡꯅꯖꯗ꯭ꯔꯤꯅꯦ ꯅꯨꯄꯥꯁꯤꯅ ꯉꯥꯎꯗꯅ ꯍꯜꯂꯛꯂꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯨꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯆꯛ ꯈꯠꯅꯕ ꯍꯧꯔꯤꯕ ꯑꯣꯟꯊꯣꯛꯅ ꯇꯥꯖꯅꯤꯡꯈꯤꯗ꯭ꯔꯕꯖꯥꯠꯅꯤ ꯂꯩꯃꯍꯜ ꯃꯆꯥꯒꯤ ꯑꯁꯣꯏꯕꯗꯤ ꯆꯨꯝꯊꯣꯛꯀꯦ ꯈꯟꯗꯦ ꯑꯗꯨꯒ ꯃꯧꯗ ꯇꯥꯏꯅꯗꯨꯅ ꯉꯥꯡꯂꯤꯕꯅꯤ ꯈꯨꯟꯖꯥꯎꯅ ꯀꯩꯅꯣ ꯅꯨꯄꯤ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯇꯥꯅꯤꯡꯗꯦꯀꯣ ꯇꯥꯅꯤꯡꯂꯣꯏ ꯅꯪꯗꯤ ꯑꯩꯅ ꯉꯥꯡꯕꯗꯤ ꯀꯔꯥꯏꯗꯒꯤ ꯇꯥꯅꯤꯡꯒꯗꯒꯦ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯉꯣꯟꯗ ꯌꯦꯠꯇꯅꯇ ꯂꯩꯔꯤꯕꯅꯤ ꯍꯩꯁꯤꯛꯄꯤ ꯃꯥꯟꯕꯤ ꯃꯅꯦꯝꯕꯝ ꯑꯣꯏꯔꯕꯗꯤ ꯋꯥꯗꯣ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯉꯥꯡ ꯑꯗꯨꯗꯤ ꯇꯥꯅꯤꯡꯗꯧꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯊꯣꯡ ꯃꯔꯝ ꯏꯈꯪ ꯈꯪꯗꯅ ꯑꯩꯅ ꯀꯔꯤ ꯑꯔꯥꯟꯕ ꯍꯥꯏꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯆꯨꯝꯕ ꯆꯨꯝꯗ꯭ꯔꯣ ꯅꯨꯄꯥ ꯅꯪꯁꯨ ꯅꯃꯤꯟꯅ ꯎꯔꯤꯕꯗꯨꯅꯤ ꯅꯆꯥ ꯅꯨꯄꯥꯁꯤꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯍꯦꯛꯇ ꯈꯠꯅꯕ ꯍꯦꯛ ꯍꯧꯔꯤꯕꯁꯤ ꯎꯕꯤꯗ꯭ꯔꯕꯔꯣ ꯉꯁꯤ ꯃꯥꯟꯕ ꯅꯪꯒꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨꯕꯣ
asuk fajakrab mau amagi niti niyong kaidana chaliba imausida nangna lana lauriba karigino nachage soibadi khangdraga ichana kari toraba ha nupa moibagi yu khara khara thakjabasibu mangonda kari kairige natte namit khodinge khanaba haurisibu karigino haibanida mashi lairi khaidine imungshi gyan tane ingna chikna laiba phangloidori hainupe nang wa yam ngangningba haibabune nang oina chai chaba soiriko asumna khonjawga leimahan ga sukhatnaraklammi khonjawgi imung khonjawga leimahan ga amuk khatna sanare ga amujaw ga amuk khatna pangkhata khatnarammi leimahan gi watabada sanare tholaktuna imana haido ai leiri khai imungsi chikna leiba phangloi haiba natro adudi ai chatkiba tabani imungse ingna leinaba adubu ima namo wa amati hairamge chatpikro waga mata haibiranu tajaningdre hai imongna karigi chatkani hayo ipa leibasidi ipani yai nangna hainingbado hayo baba tada amu sauna tauribase aidi yam yaningde hojik maga aigase yum palaba haiduni yum palaba haibasidi nupa nupi manaraga sudana khotana hotnagadauba natro adudi nati mahadi numit chupa ama ngaudana chattana leiri nati maba hojikpu pakhangdona tauba yabra haibanida mana suraga aina magi matung induna sugadaba natro nongmagi imungshida changliba mayamse se leitrabadi karaidagi leigani leitrabadi isau langba haibase masana tabani namit chupa ama ngauduna leiraga kadaidagi se lakani laina thadarakadra chakhumsida changliba mayam adagi leikaigi potpang cheibang mayamse karaidagi kamaina hodagani se leitrabadi asigama mayamse masana bab tadrabanina aina mongonda wari sabani bab tana ba haidan mana lauchadabagi wani aina tamna ingna haigani mana laubaga khongbaga tawni imana ibulada lauri aidi mangonda khatnaba hoba nati mabu gyan tana ba haidana wari sabani imana khatnaba hoba oina khalli imana chatkro haibado kaisho kaide ai chatkrage adubu noigi yumsida aina taba mawa malaklabasu adom khatnagani simadi khangbiyu asumna sanaraina haibadagi leimahan domina leikri gyan takri tanja sida amujaw halai mangonda pulap leirambaduda kari amuk tawnare ha sanare kaidorage haibani nang namuk ahepa sadana muk taklibra ha nang sidana yumda chatkrai basu yade nang aigi khuphu khangaba natro nati nang bu nahan muk chatpaduda amuk lanu haibasu hekta nai kamai tawbuda nangbu noigi nabungduna kai nu yam phairi haidai ha mana kai lutuiba khonjawna ei kanadana nang haida ha era taksi khasi naidaba macha sidi sanare mitludagi pirang ihongna phare nangna leheningdaba aise chatkrage nangna ibu nuksida haibase aisu khang asumna nuksiroidaba oirabadi aibu karigi lobiriban aidi nangonda nongmata akaiba chatkidabani namit khudingi hidak ngautuna leibaduda madu tawganu gyan taw thabaksu haijabatani masibu kari kaige natu thirabadi natu nacha thakpa ngamdabu hotnaw haibani aina haibase nangna phattana laurabanina ai mafam sida leibagi artha thoktre icham chamna leijabi aibu nangna pharga lobbiba natro aduga hojik ngami mata ko thaliba karigino aduga aigi ibungbusu nangna pawthokliba karigino ibungna kari kai ba haikrage hai saida choro longan yam thuna chatko chatkan ai soidana chatkani aduga handakti kawba lakpasu yar asi hairamlaga sanari chatkri khonjawna yam khamjai adubu sanari adum chatkri khonjaw amujaw to onchinduna hai nangna tawrisi karino nupi bu chatlu haisibu nupi sibu sanapolo ha laidibi dawna thangdok thangjin yaba potlo miki macha sidi kaidene nongbata soidri nangnine nang natu thirabadi natu thakpa ngamnaba sudana kotana sel tanata adudi nati namit chuppa nayu to pungkhoi thakchili aduga halaga imaushira khatnaba hoba natro nang yak phattaba mi nang han hotlaga phagadabani nang da hotlage dai asumna khonjawna amujawbu phudawki tanaba hori amujaw chenkri hoi nang yumsida halaka duko nang na halake hairasu imaudu puraga halo natrabadi yumsida changhaloi ko era
asuk jat naidabasibu sibu kanana pokpanone masigi Leimahan haibisina pokpa machabu kayam farudongno Mai mapa yare aingondda amuk tainaranu ai yamni ngamlaktre imaubu aina lana laurure nupa imaudo amukta kaurasiba hai ai ngamoi noi na mana chana tanthokkiba natro noi ani chala gauruso atai lai nachasi hana amukta warakhoko aduga ko natrabadi kanaroi migi mabungdona hairaklibudo namayu ikaidro noibo Mathangi numitni Leimahan sanaribu kauba lai Pakchauna ine wafamse hanjin haina dokseru chapchabi ama ngangnasi ine hoina nacha nupado hana warake haibra natraga ina warakcho haibra masi bahana ngangnasi ine ga iga ngangnabani yar nacha nupado shida ko aduga wasi ngangnasi Leimahan upai leite mana haiba tadrabada chattuna machabu themduna puduna lai Leimahan ga amujau ga phammi Pakchauna hairaklammi amujau nangna tawrisi karino nupibu launinglagalo tanthokninglaga tanthok yabro nupibu sanapolo ha nang aikhoi leirisi karioina khange mamangdasu namashina kanna haibududu ijalsi thakibagi wani nangsu gyan taraboi maningi aduga nati nangna tawrisi aikhoi bu sittabagi wanine haujikti karimta hainaringai leite nangge asengba wama hayo nangna adumna yungauduna adum leigadabu oirabadi ijalsi pokhibi yaroi asengba ama hayo Amujau phana koina khumdraba tongda tapna hairi ibai ayam lankre matongda amuk khana tawjararoi aigi wakhal yam lankre charga thaklaga nungaibani khaluba aise yam lalami ai matongda yu amuk khana thaklaroi aduga sanarei buso amuk khana otlaroi aiba amuk tangakpi oi bai asi haiduna amujau khurummi adumna hairamlaga nayam yauraga nangna thokpa amuk tawbadi yaroi ko Sanarina Tajo ai chatpa ngamai mana machil thirin mayum yauraka amuk phuba horakani adumna tawrabadi handakti tajo toge sanare ai nongonda yam lankre nangai bu thajo ai amuk khani yu thaklaroi nangbu nungaina thamani lao yumdi chachi amujao nang singdi sengi ko aseng mani bai handamuk tawraklabadi ibai ni pining badandi pibiu nasin harauna longchagani yam nungaire dudi ibumgi sanare lao hojikti amujaugi asing wa tarabanina nang chatnaba tawro lao Irikna Bema sanare lao lao thekini handaktinia nungaina laithoi jalsidi kaisu tawroida karimta khalluranu Leimahanna ibongo Pakchau ine sunoida yamna lankre ine bunga piyoko aine ichadi warakani khandan imauda lana khallure ine bunga piyo koi bunga ine adumaina haibigana hojikti aikhoi ngasidagi nungsi chamnana leiminarasi chatpiro ine numita khibana hantrani asumna Leimahanna macha mamaubu mang thana puraga harauna chatki ngasidagi amujau gyan taraktuna thabak kona suduna sanarei bunungaina thamkhre aduga mama mapabusu nungaina thamduna amujau macha mathang phangsaduna ingna chikna nungaina panki